Tendiri by five policy sal ahalaman kwai miam pun mangku sanale bang naso artist ki mai kei dagi noluk sabagal loyana puno pupunem jari ngasi ekhoina mafam asida miam gi khudol tamjagadr belila sigi maming laikang ladat thambal lilasi oza dhanarbir laishram social scientist oza asne ibirakoni lila sibu lamjing lamtak piribana oinam parflo chandra ai bawa jana su yamna mamutana sangkhona haijabi tamjaruba simpham khudimak thadabiduna ibiraki loina tambi takpiriba jana su angak phangna aikoi bu thaujan miyang loina
ꯇꯝꯕꯤ ꯇꯥꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯄꯥꯡꯖꯗ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛ ꯅꯥꯆꯣꯝ ꯑꯥꯔꯇꯤꯁꯀꯤ ꯂꯤꯂꯥꯔꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯏꯋꯥꯏꯅꯤꯅꯗꯤ ꯀꯟꯈꯤꯕꯅꯤꯅ ꯍꯥꯏꯒꯗ ꯋꯥꯅ ꯍꯥꯏꯍꯧꯗ ꯍꯥꯏꯔꯣꯏꯗ ꯋꯥꯅ ꯍꯥꯏꯗꯣꯛꯈꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯤꯟꯕꯤꯔꯤ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯅꯥꯆꯣꯝ ꯑꯥꯔꯇꯤꯁ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯂꯤꯂꯥ ꯀꯥꯡꯂꯨꯞ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩꯀꯪꯂꯥꯗ ꯊꯝꯕꯥꯜ machine kok yak pali se aduh konjen sidi mahap ni amang basta mar mamit mamai udre basu chong sadadi singare mani ay singare ni awa pamtaduna chelak pa nupa malakli hayduna nolam badagi nang nikhang badagi thoglak pa ni ay tasadi ngaurabane ay ngaurabane magi wakal ngauduna laibana ay nakhaliba wakal se ay gi wakal na saba mahak ni ay singare ni
ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯉꯥꯔꯦ ꯑꯗꯨ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯃꯨꯛꯇꯪ ꯁꯣꯜꯂꯨ ꯁꯣꯛꯄꯗ ꯇꯁꯦꯡꯅ ꯐꯥꯎꯔꯕꯗꯤ ꯑꯩ ꯊꯥꯖꯒꯦ ꯐꯔꯦ ꯁꯤꯡꯂꯤ ꯌꯥꯎꯗꯕ ꯁꯝꯁꯤꯗ ꯅꯈꯨꯠꯇꯨꯅ ꯅꯥꯜꯂꯨ ꯑꯇꯩꯗꯤ ꯅꯪꯅ ꯁꯣꯛꯄꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯄꯤꯗꯦ 마네 아이기 싱가레기 레섭 레넘 망드리 싱가레 아잉드 뽐라가 농알람다이드 삿바 핵 삿바가 깬바 능디 깬메야디 능 마팜마시다 에이 능 무마익 생나 우벙함드리 능기 마이통 능기 삼랑나 로이나 딱벙함바니 아두부 마시디 능기 능시라바 마이통 능기 머루 레이바 미스나 아이 마익 생나 우벙함드레 싱가레 싱가레기 punsi디 ꯑꯃꯝꯕ ꯑꯍꯤꯡꯗꯅꯤꯗꯅ ꯃꯥꯅꯦ ꯑꯃꯝꯕꯅꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ 12ꯅꯤ ꯄꯥꯟꯕ 16ꯅꯤ ꯄꯥꯟꯕ ꯊꯥꯕꯜꯗꯗꯤ ꯀꯛꯆꯤꯡ ꯆꯠꯄ ꯀꯨꯏꯗꯅ ꯅꯪꯗꯤ ꯊꯥꯕꯜ ꯄꯥꯕ ꯑꯍꯤꯡꯗꯅꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛ ꯃꯝꯂꯤꯕꯁꯤꯗꯤ ꯉꯁꯤꯗꯤ ꯊꯥꯁꯤꯅꯤꯗꯅ ꯃꯊꯪ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇꯥꯎ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯤꯡꯈꯩ ꯑꯩ ꯉꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯇꯤꯗ ꯇꯧꯗꯨꯅ ꯂꯩꯕ ꯏꯃꯨꯡꯅꯤ ꯉꯁꯤꯅ ꯃꯈꯣꯏꯒꯤ ꯖꯨꯋꯥꯔꯗ ꯁꯥꯟꯅꯩ ꯌꯨꯅꯩꯕꯗꯨꯗ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯑꯣꯜꯂꯨ ꯍꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯈꯔ ꯁꯥꯡꯊꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯎꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯏꯪꯕꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯁꯤꯡꯒꯥꯔꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯪꯂꯤꯕꯕꯣ ꯌꯦꯡꯉꯣ ꯅꯪ ꯈꯪꯕ ꯇꯥꯏ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯅꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯁꯪꯒꯥꯏ ꯌꯨꯝꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯌꯦꯡꯖꯕ ꯅꯪꯒꯤ ꯁꯝꯂꯥꯡ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕꯁꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯊꯧꯅꯤ ꯍꯥꯏꯌꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯇꯪ ꯊꯤꯟꯕꯤꯌꯨ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩ ꯀꯔꯝꯕ ꯑꯄꯥꯝꯕ ꯅꯪꯒꯤ ꯑꯁꯨꯛ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯌꯨꯝ ꯌꯧꯅ ꯊꯤꯟꯕꯁꯤ ꯈꯛꯂꯥ ꯁꯤꯡꯒꯥꯔꯩ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯆꯤꯡꯈꯩ ꯅꯪꯒꯤ ꯍꯦꯟꯖꯜꯂꯛꯄꯗꯨ ꯍꯧꯖꯤꯛꯁꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯇꯪ ꯊꯤꯟꯕꯤꯌꯨ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯐꯔꯦ ꯁꯨꯝꯗꯧꯅ ꯇꯧꯔꯁꯤ ꯅꯪ ꯃꯇꯝ ꯈꯔ ꯂꯣꯠꯂꯒꯦꯔꯥ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯤꯡꯈꯩ ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕ ꯃꯤꯅꯦ ꯑꯗꯨꯒ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯜꯂꯒꯅ ꯀꯝꯗꯧꯕ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗ ꯄꯨꯊꯈꯤꯕ ꯁꯦꯟꯗꯣꯟ ꯀꯣꯛꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒ ꯇꯤꯟꯅꯅꯤꯡꯕ ꯄꯥꯕꯨꯡꯁꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ ꯋꯥꯁꯨ ꯂꯣꯏꯁꯤꯟꯅꯔꯅꯨ ꯀꯔꯥꯝ ꯆꯥꯎꯕ ꯏꯀꯨꯕꯣꯛꯇꯨꯁꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯁꯅꯨ ꯐꯔꯦ ꯑꯩ ꯊꯤꯜꯂꯒꯦ ꯑꯗꯣ ꯐꯤꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛ ꯈꯨꯝꯅ ꯀꯨꯞꯁꯤꯜꯂꯨ ꯑꯩꯅ ꯅꯀꯣꯛ ꯈꯨꯝꯕꯤꯒꯦ ꯌꯥꯔꯦ ꯐꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯏꯟꯖꯒꯦ 이리바 피세 낭기네 마시나 좀 뺀비로 싱가레이 낭기 마이통 낭기 삼랑 깜다우리 가리소 홍블레테 하나가 cap 마나리 아두보 양디 카라강게 미나 낙자키바기 닝암다바 마이통도 그땅 글로이나리
ꯅꯪꯗꯤ ꯀꯝꯗꯧꯔꯤ? ꯑꯩꯁꯨ ꯀꯨꯏꯔꯦ ꯀꯣꯏ ꯀꯛꯇꯕ ꯐꯤꯗꯤ ꯀꯌꯥ ꯅꯥꯟꯗ꯭ꯔꯦꯗ ꯀꯌꯥꯁꯨ ꯀꯦꯃꯧꯗ꯭ꯔꯦ ꯑꯇꯩꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯗꯨ ꯐꯠꯇꯦ. ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯤꯌꯨ. ꯆꯤꯡꯈꯩ, ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯡꯈꯤꯗ꯭ꯔꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯁꯦꯠꯂꯤꯕ꯭ꯔꯥ? ꯑꯗꯨꯃꯛ ꯁꯦꯠꯂꯤ ꯍꯣꯡꯗ꯭ꯔꯤ ꯃꯗꯨꯅ ꯇꯧꯕꯤꯒꯅꯨ. ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯕꯤꯌꯨ. ꯍꯣꯏ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯨꯗ꯭ꯔꯦ ꯄꯥꯜꯂꯛꯄꯁꯨ ꯌꯥꯔꯤ ꯑꯗꯨꯝ ꯄꯥꯟꯒꯗꯕꯅꯤ. ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯅꯥꯝꯃꯈꯛꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯊꯣꯛꯇꯦ. ꯑꯩꯒꯤꯁꯨ ꯈꯣꯡ ꯑꯅꯤ ꯂꯩꯔꯝꯕꯗꯒꯤ ꯑꯃꯗꯤ ꯄꯪꯊꯔꯦ. ꯑꯅꯧꯕ ꯈꯣꯡ ꯑꯃ ꯍꯥꯞꯄꯁꯨ ꯌꯥꯔꯔꯣꯏ. ꯑꯗꯨꯗꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯐꯕ ꯆꯩꯁꯨ ꯑꯃꯒꯤ ꯃꯇꯦꯡꯅ. ꯑꯗꯨꯗꯤ ꯆꯣꯛꯊꯔꯕ ꯈꯣꯡ ꯑꯗꯣ ꯄꯪꯊꯔꯕ ꯈꯣꯡ ꯑꯗꯣ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯁꯤ ꯁꯤꯡꯒꯥꯔꯩ ꯃꯥꯗꯤ ꯁꯤꯈ꯭ꯔꯦꯗꯅ. ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯈꯪꯅ ꯑꯩꯅ ꯅꯪꯒꯤ ꯈꯣꯡ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒꯥꯔꯩ ꯂꯩꯈꯣꯛꯇ ꯂꯩꯇ꯭ꯔꯕꯅꯦ. ꯂꯩꯃꯥꯏꯗ ꯀꯦꯜꯂꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯃꯝꯂꯤꯗꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯁꯤꯡꯒꯥꯔꯩ ꯀꯦꯟꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯑꯍꯤꯡꯅꯦ ꯆꯤꯡꯈꯩ. ꯁꯤꯡꯒꯥꯔꯩ ꯅꯪꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯆꯤꯡꯒꯣꯏ ꯑꯃꯅ ꯈꯜꯂꯒ ꯈꯟꯕꯗꯧꯅ ꯇꯧꯕꯗꯣ ꯃꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ. ꯃꯗꯣ ꯃꯄꯣꯛ ꯐꯕꯒꯤꯅꯤ. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯒꯗꯕꯅꯦ. ꯐꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯅꯈꯣꯏ ꯊꯣꯡꯒꯥꯟꯁꯨ ꯌꯧꯔꯦ. ꯌꯦꯡꯉꯣ ꯅꯈꯣꯏ ꯂꯥꯏꯁꯪꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯕꯂꯞ ꯑꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇ 이바니수 색까 맹한 으스드 우나라가 락당 파미나시 까나나 강가니 나시 에잉 신났다나 에이기 에잉 아마 레람드라바데 Chingkay, madung na tawag sa nang chalo ay chang lagi. 시가리 아래 에이수 한가게 빠두고 예ngo 마꿈마타 오이럭두나 부가이는 살리바 군도 밤위에 시기 마콩다 아이 낭내 이몽장들 파워 이행들은 내 호르게 Kanya nang natawid mo matawid po Chingkay. Ayaw, nang natawid mo matawid po karino. Nakuido kag tao, na pinaruan hongo. Nang gito ko mamatawid ay yung mga muyip Chingkay. Are, nang nabayada bagi, ay bawaraw bigano. Ay chang lagi ko Chingkay. Kung gani ikot na Joy ka ba sulay may na Sin gani na jo Sin gani na pala Sin gani na jo 我说被啥的什么还说干嘛都我这傀儡吧，就不让忙我打的呢，谁了还给人家东西。 ay nanayadro pasyasi putok na pasyado kitang tharang tobiramdi oza oirimni college oza oirmi principal oirimni du togi matamda pasyado kitang tharang tobiramdi hujik chata chapan oirodro karai manto sadokna adagi kari leithokna adu tawdor pasya mangai ba kante 嘿，哎，那查理吧，蛮多常规的东西，一类生意都没得呢，哎，说的买巴克呢，가리 건바,哎，那米米칼라시다，哎，那买巴克打了个的，来了吧，아무도来hello，还是 kay nahi bo loy hatok bidoy bro 他不，跟我说吧， tamo ko birano hap tanna terti wakam tanna tega tamo ko birano ay ming chum na ko biro tambong mai chau tambong mai te me oza hai biro 哎妈，妈呢，我那等人看了都， eh kan me wanate 嘿，买手汤包，没见没我家，哎，那还不的，来了吧，那困吧没样子，怎么都不演下演动你还不呢呢？ adu wai du chumuni lair ba lehel roi di lair ba tu photha dara roi si wakan chum je ba aina hayadro aina mai tron du wakar ngang je du chum na han hai bidro aina na haje bane ai sen na haje bane sai ke nom tang ke chage 항훈이 항훈이 항훈이. sar si wa question padina to hodro di vote kar ke nom to du man chale sar 항훈이 항훈이 항훈이. vote ta paisa tha du mi siga
록싱 다듬어 미지가 까나네 마루에 하이마 생나비로 아도디 럭싱 다다부더니 핸들어 야이파라 어코이 somdaina hakum tong thoreisi 영어 candidate ibo sok duna ko ma is posi set ba semina engor ki loksin ki ma loi lok thok ram ne kana mi mo mo tok se kadu ko mamai di pa sap thok nu pa dun habi in gi bane ba aina habi ilak tab ne ba mai dei chao ne song thor kan da sa da bol lep se na hori ji ni ma sa tu ne ma na second ta hori 한덕디 에이 사르 복 사대게 클레버사 사 에이 개놈때가 좀 한대게 항문에 사기와 칼로지 좀 칼로지 보트 저이 까르네 디칼이 에이세 저이 까니 난 가봐야 해봐 저이 까니 까비 뭐 통증에 사 하이네 사디 마우자데게 오나강 시험을 라코니 뮤비기 생쿠나이지 시험고 휴먼 리소스 타박 떨고 미엠네 뭐야니네 마네 아드디게 좀 맞다 아이네 좀 간접을 듣고 사디 빡하니 Pakraji lukrabini am nuksibane. Lukrabini nuksibane nupi loi nuksibane. Nupi ne nuksibane di borka bane. Hoini. Koi tei me do ai khang me do wa wa khang gre ai. Itei bi. Mana nga da sigri se nara fakar ja. Kai no hai. Borka ning dra ba ai ngor yeli sa. 하이마 Borka ning dra ba. Kaning dra ba ai ngor yeli sa. 까닝이네 Ai na habiti itei ma tunga ta legi dramina itei menu legi dramina o man ne masa se yoksari ba thakchari myam se nupi yaudne yoksari ko ne nupi myam ne nuksi ramina bo loi thadara kani haijam ni ne 호호 좀 ye pira kan koi chong ne ai adigi aina haijaga to legi sa 하이미 ning chang na tabiu ko 따게 akoi wachi basan ji ngang pa kuding ko english yang lo thok piu hindi ngang bir kanu hindi jima yad ram ko maiter on da chen biu ba 많이 boss maiter on da kari haiga da kya ba 하이마 미칼로 하리 그렇게 돌기네 mikhan ga tan ba pung pha de ba 거리 mikhan hak hai biu ba 호호호호 mikhan hak political party ne kari hai tare political party 아두나 거리 뭐 하이디 봐 lenga ka do bi thawang to ri ba lop hai da chimai hai biu ko lagi di akoi kendra sik ka do kari hai ni maiter on da kari 기 아두나 뭐 거리 많이 하이디 봐 kendra ji le ba se phadan khal ngang kendra ji mikhan to ma pham na tro mikhan kon na hai da 야이니 mikhan kon sing ngang bi ga ngang bi ro da 하이 khang ga khang oi da mi na 강하니 khang oi do dai sa lage 가 코레 헤이 na te hai roi hai ta dai sa lage 가 코레 헤이 거리 라 코레 ai da sakhi do ni 그래서 아이 하르게 거리 기엔드르시다 안나티야 거리 보지기도 mikhan kon 미칼콘 아이 거기 미칼콘시다 거기 마밍샷 호텔 공항 레이드나 lei 마시 아이기 말음다 사이 엄으로 바래 왕왕나르시 마시 영 까네니 sari beram de wangan de natro Ah. apa bang atang anak do Ah. adu kan anak sile ai de sim natro 호이네 난 따키미네 adu ni nei na mai show kari je adu ni yengo husi ko na tori policy je pa sayang thada de zai phao ba man sang e phai na phon ba am sang e ba angang se mai adu tori da tori jam hai ga tam ne ba yengo husi ti mai ra pai bi da tabak su bi na tabak su ba da office ke tabak to na tabak to bi da are thikadar na mathang pau san do ko de gi wo sa gi vote ka ne bi pau ji loi thong ram lu ji e 아두간에 아이나 스쿨 콜레지에 서서는 카운슬링 도 비시슈 마시 상 까네니 마이 가르디안실 양 하라고 양 피엘레 해와니 아이디 그냥 칼레미니 하요 사게 카운슬링 지 따로 내 와칸다 그냥 칼레 내 와칸지 까리 칼리 아이지 와카로 비 똑똑가 юм나 하이더가 볼랩시라 칸 까이로 까도 만들래 이미 아마론다 마이쇼 타모 오세 까들 셔야 아그 게인들 미컨 고원지 아홍 그래디 라니 하이비 이 아치로 타자마니 어 몰라 빼고 사 노지까 토이바 당비비 볼체 시리 스티미나다 한비가노 사 마칼레 까이들 레이블 로고 누마 사나 코이셜라가 마얌 nga pan madu kem harawi is ngarang di nga pa ba hangal pudo mi mem nga nagi do bot kare sini lagi di kaitien masa ma sana ka thok bidna kaitien masa si as dore masa de kara ko mi khudi mo chine ko sida bu phot biddi kana da pido no pai da he ko yar ga di isha bo ka thok ra sini 아두 나의 콘이 마이쇼 탐보 그이노시 시엔 통기도 하기문에 교동을 기들이네 아고 용시비네 방학 보면 얌신에서 마시르수 아두 옵자니다 방을 방들니 아두 호지 아고 일렉션 커미티기 미사니 셈들이제 호지 미사니 셈이제 pesa pai atene 뭐이제 보트 비고 하면 티 kamera 하면 티 소고 아고 루팔 리싱 yang pina bai na haina gramne no pon sila adu ne do 아두 뭐 마실 어를 지 가만히 듣는 두니미 masan course yaure ba man please da 에 농포 라운이 능 라고 양 파래
ꯅꯪ ꯐꯔꯁꯨ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯃꯅꯤ ꯑꯗꯨ ꯃꯄꯥꯟ ꯊꯣꯡꯅ ꯆꯦꯟꯗ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯃꯤꯇꯤꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯁꯥꯔ ꯑꯗꯨ ꯑꯩꯅ ꯕꯨꯗꯤ ꯈꯔ ꯍꯥꯏꯒꯦ ꯗꯔꯀꯥꯔ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯪꯒꯤ ꯊꯧꯔꯥꯡ ꯇꯧꯁꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯇꯥꯊꯝꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯃꯗꯤ ꯁꯥꯔꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯍꯣꯏ ꯁꯥꯔ ꯃꯗꯨꯕꯨ ꯁꯣꯏꯍꯜꯂꯅꯨꯀꯣ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯍꯧꯖꯤꯛꯁꯨ ꯃꯊꯧ ꯌꯥꯝ ꯇꯥꯏꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯥ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯁꯦ ꯃꯥꯅꯤ, ꯃꯥꯅꯤ. ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯨ ꯇꯧꯅꯤ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥꯅ ꯑꯩꯅ ꯁꯤꯟꯖꯕ ꯑꯗꯨꯅ ꯐꯩꯌꯦ ꯑꯗꯣ ꯁꯥꯔ ꯑꯗꯨꯅ ꯐꯩꯌꯦ ꯃꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯅ ꯀꯟꯇ꯭ꯔꯦꯛ ꯏꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯑꯩꯒꯤ ꯃꯔꯨꯞ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟ ꯁꯤꯜꯂꯛꯄꯅꯤ ꯁꯥꯔ ꯃꯗꯨ ꯌꯥꯝ ꯐꯕ ꯊꯧꯔꯥꯡꯅꯤꯀꯣ ꯃꯗꯨ ꯌꯥꯝ ꯐꯕ ꯁꯥꯔ ꯊꯧꯔꯥꯡꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯀꯦꯟꯗ꯭ꯔꯒꯤ ꯑꯈꯪ ꯑꯍꯩ ꯆꯅꯤꯃꯨꯛꯀꯤ ꯑꯔꯣꯏꯕ ꯃꯤꯐꯝ ꯑꯗꯨꯁꯨ ꯐꯝꯗꯣꯛꯄꯤꯕ ꯌꯥꯔꯦ ꯐꯝꯃꯁꯦ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯨꯄꯥ 50,000 ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯂꯧꯁꯤꯟꯅꯕ ꯇꯧꯔꯁꯤ ꯇꯥꯊꯣꯛ ꯇꯧꯔꯁꯦ ꯃꯗꯨ ꯍꯥꯏꯒꯨꯝꯅ ꯊꯝꯕꯣ ꯃꯗꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯐꯝꯗꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏ, ꯁꯥꯔ. ꯌꯥꯝꯗ꯭ꯔꯕꯗ ꯍꯥꯏꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯂꯨꯄꯥ ꯂꯥꯛ ꯈꯔꯗꯤ ꯑꯗꯨꯝ ꯃꯆꯪꯅꯤꯅꯦ ꯂꯥꯛꯈ꯭ꯔꯦꯕꯨ ꯀꯩꯅꯣ ꯐꯤꯔꯥꯟ ꯅꯝꯗ ꯌꯥꯒꯗ꯭ꯔꯣ ꯄꯣꯠꯁꯠ ꯊꯦꯠꯇ ꯌꯥꯒꯗ꯭ꯔꯣ ꯊꯥꯎꯁꯦ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯀꯔꯞꯁꯟ ꯄꯥꯝꯖꯗ꯭ꯔꯦꯅ ꯊꯥꯎ ꯍꯥꯟꯗꯅ ꯒꯥꯔꯤ ꯊꯧ ꯌꯥꯒꯗ꯭ꯔꯣ ꯃꯥꯅꯤ ꯇꯥꯊꯝꯕ ꯑꯣ ꯑꯗꯨ ꯐꯪꯗꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯉꯥꯏꯈꯣ ꯈꯟꯕ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯋꯥ ꯑꯃ ꯍꯪꯒꯦ ꯀꯔꯤ ꯁꯥꯔ ꯅꯪꯒꯤ ꯃꯔꯨꯞ ꯆꯤꯡꯈꯩꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯤꯅꯣ ꯃꯥ ꯃꯁꯥꯃꯛ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯈꯣꯏ ꯃꯔꯥꯡꯁꯨ ꯀꯛꯇꯦ ꯑꯣꯐꯤꯁ ꯆꯠꯂꯨꯔꯅꯤ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯀꯥꯆꯤꯟꯗ ꯑꯗꯨꯝ ꯐꯝꯗ ꯂꯩꯒꯅꯤ ꯅꯠꯇꯦ ꯃꯥꯕꯨ ꯅꯤꯁꯥ ꯄꯁꯥ ꯌꯨꯒ ꯊꯛꯕ꯭ꯔꯣ ꯆꯥꯔꯕ꯭ꯔꯥꯕ ꯃꯍꯧꯁꯥꯒ ꯁꯨꯃꯥ ꯃꯥꯟꯗꯦꯕ ꯑꯁꯤ ꯃꯉꯣꯟꯗ ꯍꯪꯕꯤꯔꯨꯅꯨꯅꯦ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯎꯅꯦ ꯅꯪ ꯈꯪꯕꯗꯣ ꯍꯥꯏꯕꯗꯨꯅ ꯑꯗꯨ ꯑꯩ ꯈꯪꯉꯤꯅꯦ ꯁꯥꯁꯦ ꯌꯥꯝꯅ ꯐꯥꯎꯋꯦ ꯌꯥꯝꯅ ꯍꯩ ꯑꯗꯨꯋꯥꯏꯗ ꯈꯔ ꯁꯣꯜꯂꯦ ꯀꯩꯅꯣ ꯁꯣꯜꯂꯤꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯂꯥꯏꯁꯨ ꯈꯪꯍꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯊꯕꯛ ꯇꯧꯍꯜꯂꯦ ꯁꯤꯗ ꯏꯆꯥ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯏꯆꯥ ꯁꯦꯝꯕ ꯂꯣꯏꯍꯧꯗꯕꯗꯤ ꯁꯣꯏꯔꯤꯅꯦ ꯏꯆꯥ ꯁꯦꯝꯕ ꯍꯥꯏꯁꯦ ꯃꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯃꯌꯨꯝ ꯄꯥꯟꯕꯤꯒꯗꯕꯅꯤ ꯏꯆꯥꯒꯤ ꯃꯌꯨꯝ ꯄꯥꯟꯕꯩ ꯃꯔꯤꯁꯤ ꯀꯗꯥꯏ ꯁꯣꯏꯔꯤꯒꯦꯁꯦ ꯁꯥꯅ ꯌꯦꯡꯖꯟꯕꯤꯍꯧꯗ꯭ꯔꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯦ ꯀꯩꯝꯇ ꯑꯣꯏꯔꯝꯗ꯭ರೆ ꯁꯤꯡꯒꯥꯔꯩ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯂꯥꯏꯅꯥ ꯑꯣꯏꯔꯝꯃꯦ ꯃꯥꯅꯤ ꯁꯥꯔ ꯍꯥꯟꯅꯗꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯀꯌꯥ ꯇꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯈꯔ ꯇꯥꯔꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯑꯆꯧꯕ ꯄꯨꯜꯝ ꯑꯃ ꯊꯥꯡꯗꯈꯤꯕꯗꯧꯅꯁꯨ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯂꯨꯝ ꯊꯥꯡꯗꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯃꯥ ꯍꯧꯖꯤꯛ ꯄꯨꯂꯨꯝ ꯊꯥꯡꯗꯔꯤꯁꯦ ꯑꯍꯥꯟꯕꯗ ꯁꯤꯡꯒꯥꯔꯩꯁꯤ ꯃꯥꯅ ꯀꯟꯅ ꯅꯨꯡꯁꯤꯁꯦ ꯈꯔ ꯑꯩꯈꯣꯏꯅ ꯚꯣꯠ ꯀꯟꯅ ꯆꯦꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅꯤ ꯇꯥꯊꯝꯕ ꯃꯥꯏ ꯃꯄꯥꯗꯨꯅ ꯚꯣꯠ ꯂꯦꯞꯄꯨꯔꯀꯥꯟꯗ ꯄꯩꯁꯥꯗꯨ ꯄꯨꯊꯕꯗꯒꯤ ꯁꯤꯡꯒꯥꯔꯩꯁꯤ ꯁꯦꯟ ꯇꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯄꯤꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯅꯦ ꯃꯥꯅꯤ ꯇꯥꯊꯝꯕ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯂꯩꯊꯣꯛꯈꯤꯕ ꯑꯗꯒꯤ ꯏꯕꯥꯅꯤ ꯇꯥꯗ ꯑꯝꯇ ꯆꯠꯃꯤꯟꯅꯁꯤ ꯏꯕꯥꯅꯤ ꯆꯠꯂꯨꯔꯦ ꯆꯠꯂꯨꯔꯀꯥꯟꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯁ ꯀꯞꯄꯦꯍꯦ ꯅꯨꯄꯤꯗꯨꯁꯨ ꯂꯥꯎꯏꯍꯦ ꯑꯩꯗꯤ ꯆꯤꯡꯈꯩ ꯑꯣꯏꯅ ꯄꯥꯝꯖꯩ ꯅꯣꯏ ꯅꯨꯄꯥꯁꯤ ꯄꯥꯝꯖꯗꯦ ꯃꯌꯥꯝ ꯆꯠꯅ ꯀꯥꯔ ꯃꯅꯨꯡꯗ ꯕꯣꯂꯣꯏꯍꯣ ꯀꯩꯍꯣ ꯅꯝꯁꯤꯟꯈꯤꯕꯨ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯇꯥꯊꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ ꯑꯗꯨ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯁꯦ ꯀꯩꯗꯧꯔꯦ ꯀꯩꯝꯇ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯣꯏꯅꯤꯡꯉꯦꯕꯀꯣ ꯏꯕꯨꯡꯉꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯄꯤꯗꯤ ꯆꯥꯃꯔꯛ ꯊꯤꯕ ꯌꯥꯏ ꯀꯩꯝꯇ ꯅꯤꯡꯕ ꯀꯥꯏꯔꯨꯅꯨ ꯀꯥꯏꯅ ꯍꯥꯏꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯪꯈ꯭ꯔ ꯃꯥꯁꯦ ꯇꯨꯂꯁꯤꯕꯣꯡꯁꯦ ꯂꯩ ꯀꯣꯏ ꯂꯩꯔꯤꯕꯣ ꯉꯥꯎꯔꯦ ꯂꯩꯁꯥꯁꯦ ꯉꯥꯎꯔꯦ ꯂꯩꯁꯥꯁꯦ ꯀꯣꯏ ꯂꯩꯔꯤꯕꯣ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯚꯣꯠ ꯂꯦꯞꯄꯗ ꯃꯥꯅ ꯁꯪ ꯁꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯅꯦ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯁꯥꯔ ꯚꯣꯠ ꯂꯦꯞꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯅ ꯊꯣꯏꯗꯣꯛꯅ ꯁꯥꯎꯕ ꯋꯥꯐꯝ ꯂꯩꯇꯦꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗ ꯆꯔꯥꯡꯅꯕ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯁꯥꯔꯅ ꯚꯣꯠꯁꯦ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯁꯨ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯥꯔꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯁꯥꯔ ꯑꯗꯣ ꯑꯩ ꯚꯣꯠꯇꯨ ꯌꯥꯝ ꯂꯥꯡꯗꯦ ꯁꯦꯟ ꯊꯥꯗꯗꯦ ꯆꯨꯝꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯈꯛꯇꯅꯤ ꯃꯤꯇꯤꯡ ꯇꯧꯗꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯚꯣꯠꯁꯦ ꯀꯥꯕ ꯇꯥꯔꯒꯗꯤ ꯄꯣꯂꯤꯁꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯌꯥꯠꯀꯅꯤ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯁꯦ ꯚꯣꯠ ꯈꯣꯝꯕꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯀꯥꯔꯗꯤ ꯏꯄꯥꯅꯤ ꯁꯤꯅꯤꯅꯦ ꯑꯩꯅ ꯃꯕꯨꯛꯁꯤ ꯌꯧꯗ꯭ꯔꯤꯅ ꯈꯜꯂꯤꯁꯦ ꯚꯣꯠ ꯀꯥꯕꯗꯤ ꯌꯥꯝ ꯂꯥꯏꯌꯦ ꯚꯣꯠ ꯀꯥꯔ ꯃꯇꯨꯡꯗ ꯇꯧꯗꯧ ꯊꯕꯛꯁꯤꯅꯦ ꯂꯨꯔꯤꯗꯤ ꯚꯣꯠ ꯀꯥꯕꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯄꯪꯖꯕ ꯃꯌꯥꯝꯅ ꯅꯝꯅ ꯀꯥꯍꯜꯂꯅꯤ ꯑꯗꯨꯒ ꯀꯥꯔꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ IRS ꯐꯪꯕ IAS ꯐꯪꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥꯇꯨ ꯌꯥꯜꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯐꯥꯎꯏ ꯀꯔꯥꯏꯅꯣ ꯁꯥꯔ ꯃꯅꯤꯡ ꯃꯃꯥꯡ ꯍꯦꯛ ꯊꯠꯂꯤꯍꯦ ꯍꯣꯏ ꯁꯥꯔ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯨꯔꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯤ ꯑꯃꯠꯇ ꯀꯧꯅ ꯉꯥꯡꯅꯔꯨꯕ ꯇꯧꯗꯕꯅꯤꯅ ꯄꯥꯕꯨꯡꯅ ꯚꯣꯠ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯚꯣꯠ ꯈꯣꯝꯕ ꯌꯥꯎꯁꯜꯂꯨꯔꯕꯗꯤ ꯚꯣꯠ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥꯅ ꯃꯥꯅꯁꯨ ꯁꯨꯝ ꯈꯟꯕ ꯑꯣꯏꯔꯝꯃꯤ ꯌꯥꯔꯥ ꯅꯪꯒꯤꯗꯨꯁꯨ ꯌꯧꯁꯟꯗꯦꯗ ꯌꯥꯗꯦꯗ ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥꯡꯕꯨꯁꯤ ꯌꯧꯗꯦ ꯀꯩꯗꯧꯔꯒꯦ ꯇꯥꯊꯝꯕ ꯅꯣꯏꯁꯤ ꯌꯧꯗꯦ ꯍꯧꯖꯤꯛ ꯃꯥꯅ ꯚꯣꯠ ꯈꯣꯝꯕ ꯌꯥꯎꯗ꯭ꯔꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯏꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯡꯒꯥꯔꯩꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨ ꯁꯤꯔꯦ ꯃꯄꯥ ꯃꯥꯅ ꯄꯩꯁꯥ ꯄꯥꯏ ꯊꯥꯖꯔꯒ ꯅꯨꯄꯥꯗꯨꯗꯤ ꯂꯣꯏꯅ ꯁꯥꯔꯀꯨꯠ ꯐꯦꯜ ꯑꯣꯏꯕ ꯑꯣꯏꯔꯝꯃꯦ ꯌꯨ ꯊꯛꯄꯗꯒꯤ ꯆꯈꯥꯎꯁꯨ ꯂꯣꯏ ꯄꯠꯂꯝꯃꯦ ꯀꯤꯗꯅꯤꯁꯨ ꯂꯣꯏ ꯄꯠꯂꯝꯃꯦ ꯂꯤꯚꯔꯁꯨ ꯂꯣꯏ ꯄꯠꯂꯝꯃꯦ ꯕ꯭ꯔꯦꯟꯁꯨ ꯂꯣꯏ ꯄꯠꯂꯝꯃꯦ ꯑꯄꯠꯄ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯒꯦ ꯃꯥ ꯇꯨꯔꯦ ꯁꯤꯔꯦ ꯑꯗꯩꯗꯤ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯅꯍꯥꯟꯒꯩꯗꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯁꯤꯡꯒꯥꯔꯩꯒꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯆꯠ ꯃꯥꯅ ꯑꯣꯡꯈꯤꯕ ꯖꯒꯥꯗ ꯇꯧ ꯌꯧ ꯅꯨꯡꯗꯥꯡ ꯇꯧ ꯊꯦꯡ ꯆꯠꯂꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯉꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯥ ꯇꯨꯃꯤꯟ ꯇꯨꯝꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯚꯣꯠ ꯈꯣꯝ ꯆꯠꯂꯨꯔꯒꯗꯤ ꯁꯤꯡꯒꯥꯔꯩ ꯀꯣꯏꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯁꯤꯡꯒꯥꯔꯩ ꯀꯥꯏꯅꯗꯤ ꯉꯥꯎꯔꯕꯅꯤꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯦꯅ ꯀꯤꯅ ꯈꯣꯝꯗ꯭ꯔꯤꯕꯅꯤ
많이 다. 나는 간 거노. 마기네 양가해는 컨전 뭐 와칼 하이 와 홍다 레크 필요는 아래 보이바 마시드니 마나 소이라까 두리시 사. 그래. 아이 망가 파나 버리 버는 뭐 샤나게. 그금 많은 걸려도 들어가 타복시 아주 못이 좀 많이. 아두가 떠게 강이버 타복 그디 못수 마이 박던데 한다네 저리보자. 어두네 니 하리시 레크 필요는 아래 보이 하리시 마시드리 그래 난 머루 징케지 이거 돌게 담보 네 나오 야 나나 공터 너영도 체모네 아이 와리네 마이 와칸다 어이 보자. 보드 가게 할디. 너희가 어왕 뭐 와칸 동안 딱한 뭐야. 하비오다다 뭐. 크라스도 때 하거든. 라이마이도 하거든. 하비오다. 카메라. 마이 시면 폴리시 맴지는 아멘. 아니 보스 가게 간다가디 뭐 너희 나삭 나서 파져봐 너희들 레이래. 하비디. 너희가 뭐 미머싱 야말로 레샤비 얌 락나. 레샤비 머싱 야말로 파캉 얌 락나. 모나 머싱 야말로 모나 하도 야르거디 루크라비가. 그이누도 뭐지? 뭘 먹으면서 불럽딜랑 해두니 거시야. 루크라비 얌 라디 파크라 얌 락하니. 호이 호이 호이. pakraga lukraga si masing yaman ni manipur si kuina halak ni na natra adu mayam do ngan khanar kun nei nakma tad bo sirai lai ka ni Hoi, hoi, tata. adu ka pakang ari bo koi wakan ju khar khallu lai sabi ari ba kausalo 호이 따다 뭐 이따랑 samaj 또 ki thabak to ngai de isa loi gi do ra ya 호이 호이 따다 뭐이 저랑 또 저게. ko yare ko Hoi, hoi, tata. adu ka ai noi na che de ju am hai gi bani 그리 하기 계시고. mai ku thi yang loi re ma lai ga da nu pa ju khange nang section lo na chi ju khar khallu mai la oyu bon ma pam 호이 호이 따다. 그럼 너보 능수 마얌 승시가 보통 아우름이 아마로 아이 타복시 마탐 그라 쇼티 녹테. 쇼티 녹테게 마르시다 아이 샤기 보시다 그라 타와 야우는 지엘게나. 어르마로 아이 누군도 파오는 아이 범은 동게 돌아보니. 그리 농아에 뽕 싱가라 윤도 할라크레. 나한도 마이라 파이비 루싱 야우나 카나버야바 카나라 마tun도 와로시나 보레 마네. 마쿠북도 저 폴리스가 세든 남승그레나 하이. 마이라 파이비 싱가도나 폴리스타 파오피라 마tun도 판 보레 마네. 어두고 윤케이 투가이바 마이 타브디 야우지 마로. 머럽 후직디 마라 파이비 마이벤 승시수 와일 파타 파이바디 로세 파산나 강아버니까 아이시 칼리브네. 레바치 호모 모딜레. 마라 레바 해바시디 로나 레코다브리도. 또 바봉이 뭐시 그마이 도시바. 에디게야 히느디니 그이노 하시고. 못 어망도 왔었고 마얌시 그야 호느디니 하이바야 뭐 하이루르가 이파나 나시기 랭악론 마얌도나 어묵 떠러버디 감도바 하 아이네 떠리바 고민 사그시디 아요비니 마로 그이노 마로나 하이도. 아이 거이 샤리도 마나 떠고 떠바나 되드나. 바레. 어두는 시가르기네 그마이 도와. 머럽 싱가라이도 에네 숨바우 따보다 마 마빠기 보도 야오르르 해보기 바우디 따래 아이쇼타리. 어두는 그마 아무튼디 우나나 보노 봐. 호이 에이 우나나 보신게 어두는 기 거이드디. 고이시 머럽 깍라게 까까다네. 어두마로. 너는 싱가르디 양 끊어 샤오도. 모두 샤오. 마네 윤발로 보마 펌도 마빠기 보다 셀 양나 짜오나 붙어보는 바들. 챈돌 매야만도 붙고 토르나 보노다. 마마 또 미르 싱가르디 본 남들 비싼 말이네 마로. 강해 이쁘는 강해 마시다네 이는 보트 셀 너무 미싱세 이 함들 성저리바 이 함나 누가 이제들이바 이 함들 벤저들이바 난 뭐? 그치 니 주타가 너무 까이네 칸들. 너로 아빠는 숨이라. 아톰비 해봐세 파서밤 렉때다고 말아이 뭐 렉때다나 누가 시제버드고 아이나 루카비 오이나베 셈베 했다 할라다나 아도야 뭐 셈파마도 뭐 무엇기니 해도 러우래 가수가드래 스닝아 렉때다나 마사노 삐니까 콜로리부도 말아요 파이 칸게데 하지레세 가이노나 나가니 두보 아이시 마샤는 비요라가 볼레 버타라게 하리브로 하래 시키주 파다보 낭나 볼레 빠다 나사노 삐 세요라가 lep다디 아요라가 lep게 하리브로 나비에 마이나 심에 나트로 시켰다 호리도 아이디 볼레 쩌로 하브나트로 마단당은 나라이디 꼰꼬라다나 에멜레게 누비 가이도 아묵다디 오이저게 가하이다나 아이고 남는 내 파마나트로 하우디디 보내목도 하우 그래 이사한테 비준비게 막하 본드레 와 막하 따라노 따다 배야로이 뭘 행다 nga려버니 그리노 nga우러브로 뭐 봐봐 아이나 하세버도 혹시 여우라니 가나노 여러 거들이 보시고 리엠버도 나나 사누피 카이나버기 아코기데먹더니 하이도네네 파이가 파이날레 삐드나 마쿠복지에는 남센크레 센톱로이네 꼭 통나오리바시 마기 마빠너기니 강이드나 오이네 마마 아오이는 파기라
아이기 보았던 말은 셀로이는 부톡비니까 하이라미네. เสียไปครับมินิไก่โน 마 우나버리네 도구 들어보지 강라봐. ไก่ดอกเมื่อกี้มาปานแต่อุ่นก็ตัวริบโนไอ้นั่นก็ซ้ายนั่นเราให้ครับนี่เส้นผูเนี่ยเส้นผูไม่ป่าวว่าไอ้เขาชิลูกเสียเอาดูไม่ป่าวว่าไอ้น่ะให้มาใครห้อยให้ดูนะให้พี่เรากว่า 보너먹 낭나 번업을 실로. 가드 가기 싫어. 아이 도기 마마. 가. ว่าเลียมบ้าก็ดีอยู่ในตัวสิบ่ในกูมาซื้อกล้วยก่อนเล่นในประตูกูเล่าซะกูเล่าว่า 그랬다 뭐 이때 미모가 마타다 뽕짜다 샬레비를 못 떠시고 ว่าน้อยตามอกันเนี่ยที่มันก็เสียนั่งก็เทนบัดกี้อันนู้นมาพูเอามาพังมาดาวนา 호이 호이 붕어 리엄바. 이나오는 락비브세. 이야 뭐지 보 까리 하이든 롱저리했고. 아이네 엠벨리 오이자게 하이든 좀 독적 리브세. 반덤만 부터 렉세디. 아이는 보어 까르 마뚱다 도저게도 더 하요. 아이는 보어 까르 마뚱다. 하. 이나 어이구 뭐라 센 짜오는 빵비기브 이나 어이구 뭐시네 하이백 인자바. 아이는 보어 까르 마뚱네. 벤신 가지 땅 봉조구도 로이래 이야 먹이디. ว่าน้อยตามอสินะเนี่ยบอดปุกการะบะน้อยตามอนั่นเนี่ยตัวก็ถ้าบักคุณมักสิอีบงอเลียมันเนี่ยรวยได้บ่เต้าบิโอย่านะก็ติเนี่ยช่วยพาว่าเต้าบิใกล้ดูระกี 야이 야예 나 때문에 하이자 아이 아이고 아이 이리 숨었다기 에메레 이보죠 로이래 이야 먹이디. 이 엄마가 이때 이마가 딱 비봐 왔다라가 나 나오기 뿐인다 그 놈을 떠 아이디 이 엄마가 이때 먹이 박혼 오이나 신가르기 마땅다 마땅 가라당 방저로보다기 라이너 야비드나 아이기 마땅 quay나 남신을 레이로버 티까기 빌 마짜 루파 가로르 군창 우땅까지 하 야먹이 보다 사모이 셴을 닫아자기 하이들 낚시해버리는 따모 로이래 로이래 아이 보까리 봐봐 아이 보까리 아이 보까리 봐봐 아이 보까리 ไอ้ตัวสิบ่ 아이 보까리 ไอ้ 보까리 รู้ได้สิบ่ 보까리 เซ่นุ่งสีดระเสีย 룩시네 마마 룩시네 아이 셀부디 가라빠지 나나우수 하루빠드디 양완 하루 그라바뿐 친이다 나나우시 주노 솔리스콜디 게트도 주장로 얼뿐 치지 레레 있는 따모 아이 대마 나보기 안나 티범민이다 나나우시 อีนาวแกเอาว่าคนที่มาน้อยตามอนั่นเนี่ยบอดการะมาตุ้งแต่เนี่ยรวยเนี่ยบักขนาดกะตะบันนี่ 파샤 파르비 이나오르 까리 와토 이놈이 아모 실능학자는 야다봐 가라슐레리네 아이나 단천저루리 봐 찌둠 묵짜오는 레이디면 런툼 마ям치 아모 상비 이나봐도 레이다버네 이나오고 어저고 윤 밤이리부터 오르시보 마시더니 나나오는 탐모이시 까리버세 윤빨라버슈 반드버가 짭 만나는 레이디네 ไก่ดอกให้สิบ่พยายามนุ่งสีมี 대마 나나오는 삐더 베라다 시스터 누나 파뭉드 따드는 레이디 반나 깐나 레이잉이 뽀빠이 레이디 ก็เนี่ยพูดแบบว่าไอ้นายจะมาดูอีชาสิงการได้สิอีบงอลีมาต้องทัศน์คราสิมาดิเนี่ยนิชาภาษาสิเนี่ยนั่นเด้ฮานี่ก็ดูดิเนี่ยนิชาสับมันก็สิครับนี่อีชาบนนุ่งไอ้เนี่ยทำมีก็ได้ปะดิมาขักตันนี่ 어허 보르까르 마뚱다 고는 가능성이 마마 고 따모 아이 어제부 티버기 와팜딘다 저디 따모부 보르까 나나봐 마니 빠와 마슬 빠와 아이 부톡적이 아이길래 저리봐 란툼 암치 상비나봐 삭주 정권비 레릭레슈 하이비 마틱자비 싱가라이 군비 마타우타이 따모는 MLA 오이버각 나타나 미니스터 오이버다 짱가다봐 셰팜 부르막 아이 부톡적이 싱가라이부 아잉원데 다잡이요 나자 부연 비건 나자 라이프 디빈나티 아이나 왕 타기 담자로바 반남 야우다 발랭가기 코자고 있나 바나티 캉다 ngoruba기 mai cha khang li bilen nei ngabu kandi bagi namada mai nung da mulang singe kandi kanu ai ning tam mapami ai ning tam na mukta de hinjage babu 싱가라이 Mr. Lemba nang kanano hai ba professional pok dei phajana khang la bani awin pot pam duna
라이박 티르비 소이나르비 마하가도 거는 호키만 하더라 란톰나 뿜나막대기 헬리 칼루라바 낭나 그리기 닝암다보 우드나 라이박 티르비 소이나르비 마하드보 아와보다 와비가다 마두기 마헛 라이박 티르비 소이나르비 마하가다 란디 마베마니 칸 이라 토니즈가다 비자고 시간이 능 아이는 복자들 봤소 능 아코이 있었니 아코이나 하이바 인가들 아코이는 바가들이 봤지 에밀리 내가 빠바다 여리바 에밀리 또야 빠샤 빠카바 미리 Palim hay nakaugjagi. Kanong kay ko'y layuan bigom. Palim sana sila may napubigay kan bigano. Ay hinjari eh. 이빠기 비바 싱가리 Pabong. Natsabo ay ba indabitahan bigano. Mamang imikal na putaki ba sendon. Natsagi luhong baga kong nakiban natra. Taibang mirol tarak ngay dagi. Unsi kong loy oisi wasak naraklaba mahakita mo ay buso. Majit tungay di kimanatra ne papo. 싱가레 năng yamna sentiment oi kare lengak ta yaw bo emily oi budu da ima ka pabung na shel khana sang da budu haibe wani ai shu imung munung ama oi na thodang ya chen bu khudung sha budu bibi u haji ro bi wani Nangkana no. Nanggi shel kharaduna bosek ta kara kadro. Handak thengna kadori ba mi khalase. Emily ga nate. Kendra sige nong na thorok liba. Jingkai gi ma pa doktor la shem magane. Shel tingga da banati. Nyam na shel khanya ga kahin ga dori ba. Ai na haribo wa phamase. Yum pham yaw da wa pham nate. Na khoi na seng ba chung ba do khangning la ba di. Kendra sige ma chang ba mi oi chani na member oi no sem liba. Mi khal committee gi secretary professor no bokta ko. 싱가리 에이 나는 가리도 하 Ay na pari basta kanino kang abra. Ay. Ay na pari basta. Oh! Sainay! Ay kaya pa madigit kay kalang labadi. Kuda kasi na taway tagani. Nasida ginami kaloy di ba pa ba? Ay yung mas dalay ron. Ilay kidrabi. Ay buhay po pimagi mapam na ilay ron gani. Masida so. Nakoy mayam na igi kung gulirang labadi. Ay gitaway ako trabang jagoy na pangkanika ko! 비바 이빠기 싱가리 그이놈 봐 돌시고 난 와로 놓고 나 저도 비는 강 그냥 셔워야 되고 아이네 아이 뒤에 묵히게 비바 이타이마 아이나 싱가레 저 탐자로리 봐 와칼 시가 마니 싱카이기 마빨레 쳔부기 일레션 마이 빠는 게 야르푸는 뭐 쳔리바 프로페서 노포 러신 키와 다음에 리르가 파자바디 나타니 아두부 타블레이 낭디 리르가 좀 파자 톡배 핸도레 에 까이나가 다 탐봉나 하이락보도 타모이스레 띵라고 뭐 파웨바 마스보다 생나 박항오리바 자라 마길라 와이두가 하이르가디 카라디 찡나락디 레이바 마나나 한 쿠방 메이 잉비게 하이두나 아이기 코치다네 딱 라우나 파이락보도 타모이스레 까이노마 따웨바 마수 maklakado thak ni adana masida ne ba ina ta thambok se pior pa khangni na khangi se na no mai na mon da ku thi bi gi bidom ti yeng bi ro ha bu du ma bu yeng a sa lo aduwa khubak mi se magon da pi ra ga yeng han ba ya da bani na yum da la ga khubak mi yeng ti yeng bi ha bu du as ma bu la roi doi za la ba ma na ai green signal lai ra ga di 마학봇 기 타박 파잠 내려가수 마 애기 낙다 소이드는 나가니 이 강해봐
ꯈꯪꯍꯜꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯍꯜꯂꯤꯁꯦ ꯃꯔꯧ ꯂꯩ ꯈꯪꯍꯜꯂꯤꯅꯦ ꯀꯔꯤ ꯃꯔꯥ ꯅꯪꯁꯦ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯃꯧꯔ ꯂꯩꯁꯥꯕꯤꯔꯁꯦ ꯈꯪꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣꯕ ꯑꯩꯈꯣꯏ ꯃꯔꯣꯜ ꯑꯃ ꯂꯩꯌꯦꯕ ꯃꯧꯅ ꯈꯪꯕꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦꯕ ꯂꯩꯁꯥꯕꯤꯅ ꯈꯪꯕꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦꯕ ꯑꯗꯨ ꯃꯔꯣꯟꯗꯣ ꯀꯩꯅꯣꯕ ꯂꯩꯁꯥꯕꯤꯅ ꯈꯪꯕꯁꯤꯅ ꯀꯣ ꯎꯏꯃ ꯍꯥꯏꯅꯦꯕ ꯃꯧꯅ ꯈꯪꯕꯁꯤꯅ ꯀꯃꯥꯏꯅ ꯈꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯋꯣ ꯅꯨꯄꯥ ꯍꯩꯃꯥ ꯑꯗꯨ ꯇꯥꯊꯝꯕꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯋꯣꯏ ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯖꯔꯤꯁꯤ ꯑꯗꯨꯅꯦꯕ ꯄꯤꯌꯣꯔ ꯂꯩꯁꯥꯕꯤꯅꯦꯕ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯇꯥꯊꯝꯕꯣ ꯑꯩꯒꯤ ꯀꯨꯊꯤꯗꯨꯕꯨ ꯌꯦꯡꯕꯤꯔꯛꯑꯕꯣ ꯌꯦꯡꯉꯦ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯀꯨꯊꯤꯒꯤ ꯃꯔꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯦꯍꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯏꯕꯨ 이닝ꯗꯤ 이르가 포르게 ꯇꯧꯅꯤ ꯆꯤꯡꯐꯥ ꯑꯣꯏꯅ ꯁꯨꯝ ꯊꯝꯃꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯅꯪꯁꯦ ꯍꯥꯏꯔꯗꯤ ꯅꯪ ꯆꯤꯡ ꯂꯥꯎꯅꯤꯀꯣ ꯑꯁ ꯀꯔꯤꯅꯣ ꯀꯨꯊꯤꯁꯤꯗ ꯍꯥꯏꯁꯤꯕꯣ ꯍꯥꯏꯁꯦ ꯀꯨꯊꯤꯁꯤꯗ ꯍꯥꯏꯁꯦ ꯅꯪꯁꯦ 15 days ꯅꯨꯃꯤꯠ 30ꯃꯉꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ ꯃꯈꯥꯏꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯅꯪꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯍꯧꯗ꯭ꯔꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯂꯨꯍꯣꯡꯍꯧꯗ꯭ꯔꯕ ꯅꯪꯁꯦ ꯅꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯡꯂꯥ ꯇꯧꯔ ꯂꯩ ꯇꯥꯊꯝꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗꯅꯦ ꯅꯪꯒꯤ ꯅꯧꯄꯥ ꯅꯨꯄꯥꯁꯤꯅ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯅꯦꯕ ꯂꯥ ꯃꯊꯪ ꯌꯥꯝ ꯇꯥꯔꯛꯑꯅꯤ ꯌꯥꯔꯣꯏ ꯍꯩꯃꯥ ꯌꯥꯔꯣꯏ ꯅꯪ ꯅꯧꯄꯥꯅꯦꯅ ꯍꯧꯖꯤꯛ ꯂꯩꯁꯤꯗꯤ ꯑꯗꯨ ꯋꯥꯈꯜ ꯈꯟꯄꯣꯠꯇꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯂꯥ ꯇꯥꯅꯕꯁꯦ ꯅꯉꯣꯟꯗ ꯂꯩꯇꯦ ꯃꯥꯗꯤ ꯚꯣꯠꯇ ꯉꯥꯎꯔꯤ ꯅꯨꯄꯥ ꯂꯩꯔꯔꯣꯏꯕ ꯍꯟꯗꯛꯀꯤ ꯅꯧꯄꯥ ꯃꯔꯤ ꯌꯥꯝ ꯁꯣꯏꯀꯣ ꯃꯨꯟꯅ ꯆꯦꯛꯁꯜꯂꯨꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯌꯥꯔꯣꯏ ꯑꯩ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯏꯄꯥ ꯅꯨꯄꯥ ꯀꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨ ꯇꯥꯊꯝꯕꯣ ꯑꯩꯒꯤ ꯀꯨꯊꯤꯗꯨꯗ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯒ ꯄꯛꯅꯒꯗꯒꯦꯅ ꯍꯥꯏꯔꯛꯀꯦꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯅꯦꯅꯦ ꯏꯀꯥꯏꯖꯈ꯭ꯔꯦ ꯉꯝꯃꯣ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯤꯅꯣ ꯍꯩꯃꯥ ꯇꯥꯊꯝꯕꯣ ꯍꯩꯃꯥ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯀꯥꯏ ꯅꯪ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯑꯃ ꯇꯥꯔꯛꯀꯅꯤ ꯍꯩꯃꯥ ꯁꯤ ꯑꯩ ꯈꯣꯏꯔꯥꯡ ꯂꯥꯡꯇꯛꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕꯅ ꯁꯨꯃꯥꯏ ꯍꯥꯏꯅꯦꯕ ꯀꯨꯊꯤꯁꯤꯗ ꯀꯩ ꯍꯥꯏꯅꯣ ꯌꯥꯝꯅ ꯇꯩ ꯆꯥꯗꯦꯕ ꯀꯨꯊꯤꯅꯦꯅ ꯍꯩꯃꯥ ꯁꯤꯃ ꯍꯥꯏꯅꯦ ꯅꯪꯁꯦ ꯅꯨꯃꯤꯠ 30ꯃꯉꯥꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯗꯣꯏ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯇꯥꯡꯕ ꯍꯥꯏꯁꯦ ꯂꯩꯅꯤꯅꯦ ꯃꯀꯣꯛ ꯇꯥꯡꯕꯇꯪ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯐꯕ ꯄꯤꯛꯇꯛ ꯇꯧꯔꯒ ꯅꯣꯏꯇꯛ ꯑꯃꯨꯛ ꯇꯧꯕ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯃꯥꯏ ꯁꯤꯟꯐꯝꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯀꯨꯊꯤꯗ ꯂꯩꯔꯝꯃꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯖꯥ ꯑꯣꯏꯕ ꯅꯧꯁꯥꯏꯗ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯑꯩ ꯅꯠꯇꯦꯀꯣ ꯑꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯩ ꯋꯥ ꯅꯠꯇꯦ ꯇꯥꯊꯝꯕꯣ ꯀꯨꯊꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯥꯅ ꯁꯤꯔꯝꯗꯥꯏꯗꯅꯦ ꯀꯩ ꯍꯥꯏꯕ ꯃꯀꯣꯛ ꯇꯥꯡꯕ ꯃꯔꯥꯁꯤꯁꯨ खितꯪ ꯂꯩꯕ ꯃꯤꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕ ꯕꯣꯠꯀꯤꯗꯃꯛꯇꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯍꯥꯏꯔꯛꯏꯅꯦ 이마 ꯑꯗꯨ ꯇꯥꯊꯝꯕꯣ ꯉꯥꯏꯈꯣ 너 이마시디 ꯅꯉꯣꯟꯗꯗꯤ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗꯗꯤ ꯅꯠꯇꯕ ꯅꯣꯏ ꯃꯥꯗꯤ ꯌꯥꯝ ꯁꯤꯡꯉꯤꯍꯦ ꯀꯃꯥꯏꯅ ꯁꯤꯡꯉꯤꯕ ꯀꯨꯊꯤꯗꯤ ꯃꯥꯅ ꯏꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯃꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯥꯞ ꯇꯥꯗ꯭ꯔꯦ ꯑꯩ ꯈꯪꯉꯦꯕ ꯃꯥꯅ ꯍꯥꯏꯗꯨꯀꯣ 이만 하이도 숨들어 ꯀꯃꯥꯏꯅ ꯆꯨꯝꯃꯤꯕ ꯌꯦꯡꯉꯨ ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯖꯥ ꯑꯣꯏꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯆꯤꯡꯗꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯔꯣꯏ ꯏꯃꯥ ꯅꯇꯩ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥꯁꯦ ꯑꯁꯤꯡꯗꯗꯤ ट्रांसफर ꯄꯤꯗꯕ꯭ꯔꯣ ꯆꯤꯡꯗꯕꯨ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨ ꯇꯥꯊꯝꯕꯣ ꯁꯦ ꯋꯥꯁꯦ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯦꯕ ꯑꯩꯅꯦ ꯀꯂꯥꯞꯀꯁꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯤꯛꯏꯀꯣ ꯃꯩꯗ ꯅꯪ ꯑꯣꯏꯅ ꯌꯦꯛꯇꯅ ꯂꯩꯔꯝꯃꯁꯤꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯦꯡꯁꯦ ꯁꯜꯂꯛꯑꯀꯥꯟꯗ ꯆꯦꯟꯒꯦ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯆꯦꯟꯕ ꯅꯠꯇꯦ ꯃꯤ ꯁꯨꯝ ꯏꯀꯥꯏꯖꯔꯒ ꯍꯩꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯇꯥꯊꯝꯕꯣ 이마 ꯇꯥꯊꯝꯕꯣ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯁꯦ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣꯕ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ 이사제 마땅 짜짜 쪽터래고 타와이 망아세 좀 파이토기비 와니가 그이 나이지고 너너 가서 타와이 너이 쌍그래 해나 뭐 지렁아도 못 타와봐 양구이는 포타와 해로 아동아이 거보다 타와이도 뽑았지로 다탐봐 낭부 가다와이 복 살루기 해봐 숨가 동네 사람이 아마 좀 쨌다 그이 나이지고 다탐복이 타와이 망아미가 타갔다루 꾸꾸꾸꾸꾸꾸꾸꾸꾸꾸꾸꾸꾸꾸 타와이
ꯊꯥꯔꯛꯀꯅꯨ ꯑꯩꯗꯤ ꯂꯦꯛ ꯊꯕꯛ ꯎꯕꯁꯦ ꯌꯥꯗꯦꯕ ꯌꯦꯡꯉꯣꯇꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯌꯦꯡꯉꯣꯕ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯦꯛ ꯊꯥꯔꯛꯈꯤꯕꯗꯣ ꯑꯩꯒꯤ ꯃꯤꯠ ꯃꯥꯡꯗꯅꯦ ꯑꯗꯨꯅ ꯑꯩ ꯂꯦꯛ ꯊꯕꯛꯁꯦ ꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯤ ꯅꯣꯏ ꯕꯥꯔꯣ ꯃꯥꯅꯦ ꯁꯤꯅ ꯅꯣꯏ ꯃꯥ ꯅꯣꯏ ꯃꯥꯁꯤꯅ ꯅꯪ ꯑꯁꯥ ꯃꯥꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯅꯣꯏ ꯕꯥꯁꯤꯗꯤ ꯅꯣꯡꯄꯣꯛ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯑꯁ ꯅꯨꯄꯤ ꯇꯧꯏꯅꯦ 이쿠보 ꯍꯩꯃꯥ 와이네뽀 ꯍꯩꯃꯥ 루홍은 뭐이 그런 방어이들 참 싸이 ꯀꯩꯅꯣ ꯇꯥ ꯊꯝꯕ ꯈꯪꯅꯔꯤ ꯌꯦꯡꯉꯨꯅꯦ ꯈꯤꯡꯉꯤꯉꯩꯗ ꯈꯪꯁꯨ ꯈꯪꯅꯗꯅ ꯂꯥꯏꯑꯣꯏꯈ꯭ꯔꯀꯥꯟꯗ ꯀꯞꯄꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ 이거 그 이네 보고 어디 누빠한테 눈치 ꯀꯃꯥꯏꯅ 마sak 보도도 얘기도 나오리지 에이 농빠제 머리 뉴식 레자 이거 망아 아이들 용반들이 뭐들 내 용반 그래 이 농빠 머리세 왔다 나는데 아이는 로바 아이는 하이버 소롱데 만에 뽑가 먹고 먹나 해야 돼도 싹기 뭐 ꯍꯩꯃꯥ 아이 마시다 강이 뭐 우라간 먹고 먹고 만에 뽑가 하이버 시대 인레네 거 아이는 그 이놈 빠지다 이거 보트 콤부터 거 아이 이니가 마마 지기도 이 쫓아래 봐 아이 이놈 빠지게 아이 와살레 셔도 보트 하던 비온 해보 거 먹고 만에 뽑가 지금 하이르거든 뭐야 아이 이 동들 로이 비온 아들아 아이 저 이거 먹고 이네 뽑가 참 눈치를 끄네 와 이거 봐 ꯍꯩꯃꯥ 이네 봐 ꯇꯥꯊꯝꯕ ꯇꯣꯛꯑꯁꯦ 너희가 다시 그러면 아이부 깔아나 하면 인도이노 ꯇꯥꯊꯝꯕ ꯇꯣꯛꯑꯣ ꯍꯥꯏꯕꯁꯦ ꯇꯥꯊꯝꯕ ꯇꯣꯛꯑꯕ ꯑꯗꯨ ꯉꯥꯏꯈꯣ ꯇꯥꯊꯝꯕ ꯑꯩꯒꯤ ꯀꯨꯊꯤꯗꯨꯕꯨ ꯄꯨꯕꯤꯔꯛꯑꯕꯣ 하 ꯀꯨꯊꯤ 구티 보라키더라 ꯀꯩꯅꯣ ꯄꯣꯔꯛꯇꯗꯤ ꯀꯩꯅꯣ ꯅꯪ ꯌꯥꯅꯔdubu ꯀꯃꯥꯏꯅ ꯑꯩꯗꯤ ꯅꯪ ꯌꯥꯔꯛꯀꯗꯧ ꯃꯥꯅꯦꯅ ꯀꯨꯊꯤꯁꯨ ꯂꯧꯕꯒꯤ ꯃꯑꯣꯡꯗ ꯀꯨꯊꯤ ꯂꯧꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯂꯝꯃꯦ ꯍꯩꯃꯥ ꯄꯣꯏꯟꯁꯦ ꯃꯥꯅ ꯁꯦꯠꯈ꯭ꯔꯦ ꯑꯗꯨ ꯇꯥꯊꯝꯕ ꯑꯩꯒꯤ ꯈꯨꯋꯥꯡ ꯃꯩꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯏꯄꯥ ꯅꯨꯄꯥꯗꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯊꯣꯛꯄ ꯌꯥꯒꯦꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯅꯪ ꯈꯨꯕꯥꯛ ꯈ꯭ꯋꯥꯏꯕ ꯑꯩ ꯇꯜꯂꯤ ꯍꯣꯏ ꯆꯤꯡ ꯂꯥꯎ ꯑꯁ ꯌꯦꯡꯉꯒꯨꯝꯁꯦ ꯈꯨꯕꯥꯛ ꯌꯦꯡꯉꯒꯨꯝꯁꯦ ꯀꯩꯒꯤ? ꯀꯨꯊꯤꯒꯤꯗꯨꯅ ꯑꯗꯨꯝ ꯌꯥꯔꯁꯦ ꯑꯗꯨ ꯑꯇꯣꯞꯄ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯁꯣꯛꯄꯗꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯀꯜꯂꯨꯒꯗꯒꯦꯁꯦ ꯑꯩꯈꯣꯏ ꯈꯟꯗꯦ ꯌꯥꯗꯦ ꯅꯪꯒ ꯊꯛ ꯂꯨꯍꯣꯡꯊꯣꯛꯑꯒ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇꯪ ꯆꯥꯛꯀꯧꯍꯧꯗ꯭ꯔꯕ ꯅꯨꯄꯥ ꯁꯤꯔꯦ 시니까 노파 눈에 떴고 노파 저 거기 타와이니까 그래 너 그때 빌어 하 만트라만 손전 미런 게 해보고 아주 만트라도 빨리 설레면 되나 만트라도 하는 노파 라가 마마이 좀 나줄로 보고 놈이 따라하는 게좀 쎘네 아주 놓고 그동 뒤에 딱 빌어 나 그 빌어 나한테도 빨리 갱도 되고 싶다 농도 해야지. 나한테 파파 감사합니다. 빌어. 맞다 저기 레는 맞다 저기 거 맞다 저보다 난 강고 맞다 잠깐 넘면 되니까 난 강고 지는해 아이는 파전다 솔라마가 나는 째째 빠쳐라 한번 나 봐도 해라고 마마이들 날루고 강물아 뭐야 씨, 뭐? 이놈 다 탐보. 씨, 이렇게 들어오게 다 탐보지 뭐? 다 탐보. 근데 앙앙아 또 이따는 파전에 다 들렸다 근데 그것이 이제 걸루션기 되어야지. 다 탐보. 그 행비라미노. 그저 이행은 어디다 무엇 고음을 낳고네 그거 무엇 세마세마 뿡닝하면 사랑 뜻한 것부터 외우고 그것이야. 하다이나 말이 그 뒤주 이행비게 구왕의 이행비게 나 아이엠 내려오고 마삭지가 나삭도 까나노 말이고 나삭도 까나노 말이네 이놈에게 다 탐보. 이거 뭐게 말이네 이놈이 시에다 탐보로 샤미 가르가 섞이지 뭐. 이까이데디 그이노 그러게요. 나는 막 통만 강들에 했대 폴랑 파우슬레 있을 까이기노 봐 예. 아이네 타모이가 저 뻑뻑 사이해
그리노 이치는 뭐 더모도 프로프로 묵자 해드나 강나 강진하다가 사가는 거. 그리노 하지고 오 낭나네. 꼬예디 루야드라바니나. 나지 아이수 꼴로이 살바 팡드레드나. 세라이세 하이스쿨 기호자 쇼여봐 또롤로 빨리 신입 부히는 사람이치는 까이도보기 불러시면 펑이드는 세 이마. 나 탐방 누이다 솔라만 만들. 이마 로이자 가려면 이시지. 그게 뭐지? 이마. 이봉아 낭 리엔가 놓고. 세세. 봐. 세봐. 이봉아. 우거기가 통나만 만들니. 아도. 이세세야. 윤낙사가 홍다바 야라. 하 이세는 할바 와세. 얌니 까이 캉다바기 와디나테. 이세세. 얌 투나 루홍아가. 너희 나바이가 아이가나 낭세. 자카우드라바디. 수망라 따오 하이발레이나 하이람미니미. 아그 시기 와세 따다무나 해보 와 쇼되는 거니네 이마. ai khoi dile na sale shema phawa ta thamunu khuba ma yim da tum ngau dul le bani me Ai ma. askaran de chala me de cham thilo se 나이코네 너에게 보치부 싹가 겐디데 마 팜다 코기 싹가 이실레 하이다이냐 she handaki boch de dugum mum tiyaw de kadroge 하이마 이봉아 한덕기 보체 뭐홍아 마타 위나 마얌나 로이나 마이네 아도 코기 미싱세 실드디 로이나 마빵 타버니 코 이봉아 she maduni khone thena ka dul base machine tra bodi ai khoi gi lebak asidagi corruption ha badu mu thaba shung ngam rai matik chaba leri la shu herba miyoi ke ya shel pai da dagi miri oi bale gam dra leiba mayam si handaki mikhala sida kariguma sale shemana miyang gi minu shigalone na election si mai papa taragadi ai khoi gi pandam mai pak le hena khambiari se ai khoi chi bacham khangdra handaki sale shemagi mikhala si mai pana bai khoi ne khona gadam ne parise chakti dolo ai thabati chagadam sulai yuja mai tharagai mu chagadam la khoi che la 한덕기 보체 뭐홍아 마타 위나 마얌나 로이나 마이네 이잉바 다바니 아이코기 이람다 마시다 과이드기 이한 하나 좀 톡가다바디 미칼네 하이바시 캉바데 로레바니 보트 마망시다 다 탐보고 이바니 루홍라가 이바니 보트 뻔나 코마가 보트가 한다바 야데 레이박 수간다바 야데 아이게 이바누 바기 타와이 수간다바 야데 바 아이 호나가 가나 오나 비게다 봐 융시 농포기 임라 마니 아두가 somna kana 아이나 마기 마치리 이제 이반이 시 진저럭 보내 보고 아이 농포기 am lunti ba marup ni che magi maming lotus aigina kangphal adu che 이반이 봄다 타이한 비우 봐 이제 너희 말을 소식 내라가 이몽대 짱키보다ง่ายได้바니 꼭 돌아오래지야 야니다 꾸이나 우나다 부두다 마삭부 까오래다 이제 하이마 이비마 소식 마탐다 디네 시엔바세 까나테 까이나드라바니 아시다 레이바까 항바 매암세 아시다기 낭나 레이닝바 마팜 아마 레이소 아이게 이반 바나네 보딩 떠라 안강 튜션 가라 떠라메 아두두기네 저저저 피로는 싱바 로이나 레이라바니 로터스 김이라시도 어품 짠짠한 핏도 어디가 모니터도 되기 베드룸 담아 강이라 자 까이노나 코이니나 무주자주자 강나리도 보 가세모도 낭 수양노 불락 세미노 수야죠 이까지 너까지 너 이제 이반이 씨 너랑 한데 싹싹 드리바 까이 마이시보 양 아홉도 통어 비서비오 봐 나 코이니디 얌 상네 실레이 보이다 어이 이제 아도 이제 양 아홉도 통어 비서비오 거 비서기 아도 아이 까이노 마하게네 응 하요 이제 한다기 보치고 노이고 까나다 타다되뇨 보트기 와디 이제 이반이는 못 나카나라가 오자레 시므로 타다기 카나라보네 할마 양농 시미 까리 인자는 짜닝이다 아이디 노보나지 아이디 노비시엘락보네 농고 할마 이세기 농고 마닝 통과우드라 제트로 마닝 통과우드라 로타스 폴리스 보기고 폴리스 락투나 내려버리 오케이 마코이 니부 이거 뭐 오케이 shongkana 징나비게나 아이 살농복나 간직 떠비바 샤레 심먹이 가니 아이 기밍
로터스 아주가 숑이나 강팔 마루 설레 심박이 일렉션 기대막 프랑스 레이버 미스터 엘그리츠다 컨택트 도피를 기대막 아이코이니 통제라보네 핵 통제부가 인텔리전스 기어바 그런 뽀음을 레이버더기 마루 기임다 하네 떼금 레이버더기 이번이 마펌스다 한락셔보네 Inom may makunta ka ba yan, Tatambaw na sumangla tao hay balay hay ba do? Lata na tanalap ho yan, mahuramin eh, tatambaw! Ay, kipatiyo! Ay, kipatiyo! Ay, kipatiyo! Ay, kipatiyo! 이제 아이시들의 일이지. 이렇게 주동들 이제. 이렇게 주동들. 어이씨. Sige po. 이제. Isisi. Yam na luhong da ba yata? Isi na nga say. Nang ginamay dandaan ki ba do? Maduna alam traba. Ipagi pun singa sinaluay na ba ni Chigi po nga? 이제 하시고. 이제 까주동들 이제. 아까 비가나. 마루 아이씨 혹시 아이코이 라아버니는 그림뜻 눈강 것 도비러노 아이코이니 지역이 프로텍션 기도막 달라야 답네 아두고 마루 혹시 람바 미어이도 사시는 거 미어이니 마는 빠름 리브 노마이드수 라이센스 간 노르메 마루 깐디 징어 비기노 이제 호스트 그 시원한 게 이제 라리바 마코이니 씨 인터내셔널 시큐리티 트레이닝 팔로바 미행하다니 마코이리 레베데 그 시원한 게 이제 Nga, isisi na da pangamde. 코이노 씨 Makoy na lay na ba yung sila numitara mga ni pawbadang dani. Numitara tarong ni subadang gidi. Tariway gani kang mga manati. 야 마루 아이기 씨 호스 안 되는 부르부터 Ay, boss, tanda po gano. 코이노 씨 Nakoy na ibo po kay harabadi. Buwan mapanda po. Tatambaw dam tayeng hangge. 마루 아무튼 부르부터 씨 이제 Hore matam chana lau ko ai box na leng na dum lai gani yom dai phone tor pa kaung nu Singaray Taibang mapuna ako'y ani amuk hanna punsilay punsiyam na nabat sindiram labani achum balam binati nang giming chatti na bane ai dilay man chalabi khongul lak ta tarbi lai rang ne aduga nang na athiya ta thokpa khut na sok pangamdra ba sing la batawan ni cha Mado sahitagi wani asyang pupunsidadi chanadi ai khangi isingda irak na raba mina layrayda ika mataway raba supay na bahon eh adubo nang di ika do nati manakong na ba uhay pan man do na marulukta raba chaw raba upal ni chumi ay nang bunong si pami kalai nung si bala chang bapo lang kudimang nangondalay adubo adu nung si karba nang bu Lukha kom da ching thaga da binu piya do ai din na chade adu yang janing banang bu imit sina yang jaba phau ba langshin na bagi masak ne Singaray nungsibana yengbada sengdaba karimata layte kaithenda yonba lay asengba nate thamoy sengna ising khatang khitoklaga laida katpada yadaba layte uthok pa yararoi da ba nang ai gi wari gi paring ase tangkak sida chai khai chinglage khale adubu nang napamjakhiba nang nakanjakhiba NPSC parikhyaduri ai soidana thagani
बसंता आयुता तान था कायरब खुशनी अंगन बसंता आयुता तान था कायरब खुशनी लाई बंदता थीरा माबोता हिंदी बपुसी सीना कई दौरूनी हिंदी बपुसी सीना कई दौरूनी यारन पातना कुमीरे याई था कि न थम्बा पामिर usai tena khungun me lay kangla da bukaramba lay rangno lay kangla da bukaramba lay rangno 징카이 능 mafam asida kamdongna 싱가리 에이 능기 юм다 미 타두나 능부 까야락 하나 운나나바 따따나 신키 haukiba punsisu langda thoki ipagi yumdasu amok na lang taklami adabunga sidi lang adudagi nan thoraktuna ining tamba punsi marela made hingba ngamjare 능기 나닝 덤바 분시 마리알라두니 아이나 아묵땅 예enge ngairakdiba 아유 박 아스나 능부ಕಾರ 앙앙 암바응다 럭톡 럭신 또리바 마학 아두 까나노 아유 싱가리 아이기 왕 아스나 능기 나닝 덤바 분시 마리알 아두다 쿠로 탕고 이나 톡라브라 아유 aina ingna chikna hingjaba punsi marela sibu nahak pamdabro 어두디 아유 능기 타모일 라임다 아이기 샥당 이마미 아마타 따드레 아이기 와칼 나마타 칼라로이 아이부 이익나보 이나 라우라드니 하이나 징카이 nang adum na haibigano ay nang bukaw bangamloye nang naso ay bukaw bidana nang di anaw ba punsiya makong nabatawiyo ay nang asya anaw ba kong tanga malawrak di basi nang naipang datang kiba taja bagi wasak atong agli ba ni 징카이 그리워서 nang napamja kiba nang nakanja kiba MPSC parikyado ay soy na tagani maramada na rin ay napakasida ing nalairik param di ba 징카이 ay tsalagi ay raw wala niye isa lagi nang nawala ka ni makaduni ay nakangnin liba masidi ay na nang butilong ke nang ay kari yawri nang kangdra nang ilay pumdo nga sidi ay nakangani lao ay karda sa silaw 징카이 ay nang katsat minabayati unarabaso matang matam chadrabadi ay nang unabayati 징카이 그래 ay katsat minabagkadaboy yaroy diba ay kakadaboy unabay yaroy diba 징가리 nang chatlo koyo yay adu bunga sisi magtadi ay gari kari yawri nang umtang di tilang yadana lao ay nang katsat minabayati ba 징카이 뭐 야로 되노 하 미기 가리 안바 ano ba kaada di tumbo yaraga ay ki kaada di nang tumbo ka 뭐 야로 되노 로 ay ki gari yauri nang mo mta di tinseram ke lo Ay, sir! Look at me there! Look at me! Hello?
ꯑꯩꯈꯣꯏ ꯊꯣꯡꯅꯤꯡꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯊꯣꯛꯄ ꯍꯧꯔꯦꯅꯦ ꯑꯗꯨꯅ ꯃꯤ ꯃꯊꯪ ꯄꯥꯎꯁꯦ ꯃꯊꯪ ꯃꯊꯪ ꯄꯤꯅꯕ ꯇꯧꯕꯀꯣ ꯑꯩ ꯅꯣꯡꯄꯣꯛ ꯅꯪ ꯂꯩꯔꯝ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯒꯤ 미의 senini 사업 community 미싱도 모두들 ป้비도 비아죠 그 돈이 도독시 함 호래 능 엄청 미 마팅 징도 미싱도 마통 ป้비고 반대기 마땅진다 능 행오 바이비세 인터내셔널 세큐리티 트레이닝 파스 돌바 강파람니 로터스키 짜르고 크레딧니네 시무샤 그리고 뭐 강파람디 로터스 레름데버디 에크기 판담 방드나 아리엠보다 망도니네 시무다 타 망보다 능 망도니네 에라 능 망고야 미즈나트나 에 마탄사이 너희 아이 해보 아직 깔로 위디에 머시드도 하이그럼 내나 너 사도진 난 하이저리니 수마이 토르가도 타박자이디 로이 강제이 에이 수마이 하이 돌거니 야코이나 파갈라디 까이놈 팅가이나 뭐 돌거니 미칸 나지 암 루브네 나와야 하이저드로 아이 양 팅네레 나 하이저드로 이제 나와야 하이저드로 시무다 겐데 야데버지 어디네 우리 경 강기체 사르제 봇가니 가로제 둥강에 까마이 강요 가니 소이 가니 시무니 쇼드는 가가니 그냥 그거 아이바 우리 이제 가도 있더니 마시나 하이비스 헤드 아이고 중간이네 어느때 북시엔 정토비요 어디때 겐데 천도비거노 봇가니 봇가버드는데 મંત્રી જોઈની 그이누 따다 뭐 오이 먹이려니 하시고 오이니 મંત્રી સોઈ ઓઈની મંત્રી કરી મંત્રી હોય તો કે જે હુઈતે ઇદલે ફાવતો બીકે 그리고 도망이 따다 뭐 오자 오이 미디에 도 에듀케이션 빠이다 미게 오이 따다 뭐 얌루가니 에듀케이션 는데 빠르까 도 아얌 밤에 영독설 로이 강독설 제 강동식에 들어가 따다 뭐 그리 반지 강독설 야이 강독설 야이네 강신이 그럼 당급비로 거기는 그 상가 되시고 그럼 당급비로 강독설이다 거기는 강동신이 그럼 당급비로 해라 그바 타가 버리면 오자 그바 하면 타가 라상아 거네 따다 먹다 나때 강독설 자가 그만 타가는 게 이렇게 많이 얘기 하리로 야더 당급비로 왕 남기로 나때 어디야 미국에 들어오게 나때 강寧嘅啲하이르게 또 라라라라 이따 세 도리 연구차 살디다 메이 상상 살리시 게 누구라 마락다 사이케 뭐 샷샷 야우드라 세노에서 거기서 마락 야리바 세 이고 차 진짜 그냥 안패 또 뭔지 야우리바 아시는 따이세 엘렉트리시티 파이두리 하이 나때 꽃하다 비기는 꽃하다 야래다 오 영어 마봉파네 사게 사이다 저 구주무주도 주루무루 떠리면서 주루무루 떠리면서 건강기 산에 이나라 분치에서 마사 카이나 그건가 저가 싹만은 레인너버기 반담다 후직세 사나 파이르카도 자이네 숨칸 먹었담다 로엔 판사이티 라지디 파이르크 따다 뭐 시무기려니 하시고 마는 아무지 뒤tum부로 그러고 그러고서 좀 미는 맛이 오요샤 시게 아사지나데 거기 가만히 보지 않거든 가만히 되는데노 뭘 가로 엔트나 따버려 거야 사 아사도 아니지 아이코이 딜라헤나 아이코이 씨 봐봐 따다 뭐는 그바 메임나 응아우든 레 에이 라라라 소모 하이고 사 그냥 피고 나발리는 뭐게 아이사세 이거 뭐 타이 깔로 버리 때문에 이는 너 그냥 타갈리고 나 거기 동나 보이는 하는 타갈리 오자나 이부 이세 이싱 덤비부터 나타나 아이나 덤무르 짱가다바 라이 파와 라이드노 비비키부도 나자기 본신의 까고 수긍 멈저를 오자 에이 마시 부르 먹세 마다마마다 아이나 이게 사도 지금 타모이 셴나 아이나 마이 마싱 덤비키바 마도 우비다나 다이봉 먹을 통장 안 비려버리네 다이봉 먹을 통장 안 비려버리네 베리고 너야 파이고 Sir, ꯑꯩꯒꯤ ꯃꯔꯨꯞ ꯀꯪꯐꯥꯅ ꯑꯣꯖꯥꯒꯤ ꯅꯨꯡꯁꯤꯕ ꯂꯤꯕꯤꯕꯗ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ 어자기 타박다 마이 빡나바 아이 타와이 쿠박다 합드나 까는 흔으세요 아이쇼 오자나 타모시나 답비기 버샤트라 모이나 오자기도 먹다 타와이 쿠박다 합드나 미켈라지기도 먹다 아이코이 뿌네 먹고 나미나시 너때 너희나 아이고이 사트라 해야지 아이고 자이 사트 너들어 따따따모 아이 너들어 아이 시스는 얘 태도 공도 너희 라이나시 와이버 이런 거야 아이 제 아서버 리볼스너리 머니 따따모 너희 강가답데 강브라 아이 민거리 거르거나 아이 민제 아무도 탐보 거름데 킹본 거름이 오자나 레릭 땀비 베드기 오자나 하이브네 응원다 킹본 하이브제 마이테기 사폰 나테 마이테기 사폰이 마민 고 아니 오토 베드기 어떻게 누미터 까리 고시에 칸바이 시니 수프 고게 저 코일 가이다 마든 레 코이동 고게 저 코일 가이도 코이동기 코이동 까리 고게 칼리 가이다 이마나 에보 그만을 가졌다고 탐보 행아지 레를 보르네 탐보기 사포람 레 마시 거르게는 보자 아이 탐보 고기분에 아들 아이 와이 빵로 민 센스 또 뭔가 리볼루션이 아무니
ꯃꯗꯨꯗꯅꯤ ꯑꯩ ꯋꯥ ꯇꯧꯅꯦ ꯏꯌꯥꯝꯕ ꯊꯝꯕꯧꯅ ꯇꯥꯛꯄꯤꯕ ꯂꯤꯛꯂꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯏꯟꯖꯒꯗꯧꯔꯤꯕꯁꯦ ꯅꯈꯣꯏ ꯁꯣꯛꯀꯦ ꯍꯦ ꯏꯕꯣ ꯅꯈꯣꯏ ꯁꯣꯛꯀꯦ ꯑꯩ ꯋꯥ ꯇꯧꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯅꯣꯏ ꯗ꯭ꯔꯦꯁꯇꯣ ꯊꯥꯗꯣ ꯅꯪꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯣ ꯅꯪꯅ ꯃꯩꯇꯩ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯣ ꯑꯗꯨꯒ ꯃꯔꯛꯇ ꯌꯥꯎꯁꯜꯂꯣ ꯍꯣꯏ ꯏꯌꯥꯝꯕ ꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯗ ꯂꯣꯇꯁ ꯏꯕꯥꯅꯤꯁꯨ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯕ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯉꯥꯛꯃꯤꯟꯅꯅꯕ ꯑꯩ ꯍꯤꯔꯝ ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯆꯒꯦ ꯁꯥꯔ ꯀꯪꯐꯥꯟꯒ ꯑꯩꯈꯣꯏꯅꯤꯅ ꯁꯦꯀꯨꯔꯤꯇꯤꯅ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠ ꯚꯣꯠꯀꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯨꯝꯅ ꯑꯆꯝꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯀꯪꯐꯥꯟꯒ ꯑꯩꯈꯣꯏꯅꯤꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯂꯥꯡꯂꯣꯟ ꯁꯤꯜꯂꯤꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯒꯦ ꯈꯤꯇꯪ ꯉꯥꯡꯗ ꯈꯪꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯕꯥꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯟꯅꯖꯔꯨꯈꯤꯒꯦ ꯊꯝꯕꯣ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯁ꯭ꯃꯥꯔꯠ ꯑꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯋꯥ ꯃꯥꯡꯒꯦꯀꯣ ꯍꯥꯏꯌꯨꯅꯦ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯀꯩꯅꯣ ꯇꯥꯊꯝꯕꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯅꯣ ꯅꯪꯒꯤ ꯅꯊꯝꯃꯣꯏꯗ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯃ ꯌꯥꯎꯏ ꯇꯥꯊꯝꯕꯣ ꯅꯠꯇꯦ ꯅꯣꯛꯀꯅꯣ ꯅꯨꯄꯤ ꯅꯣꯏꯕ꯭ꯔꯥ ꯅꯨꯄꯥ ꯅꯣꯏꯕ꯭ꯔꯥ ꯇꯥꯊꯝꯕꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯕꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯊꯝꯕꯣ ꯅꯆꯤꯟ ꯊꯤꯕ ꯇꯥꯊꯝꯕꯣꯅꯦ ꯍꯥꯏꯕꯁꯤꯗꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏ ꯆꯥꯅꯦꯜ ꯁꯥꯕ ꯑꯊꯨꯕꯒꯤ ꯃꯤꯐꯝ ꯑꯗꯨ ꯑꯩ ꯐꯣꯡꯗꯣꯛꯅꯕ ꯑꯩ ꯃꯌꯥꯝꯗ ꯇꯥꯟꯅꯖꯔꯨꯒꯦ ꯐꯅꯤ ꯁꯥꯔ ꯇꯥꯊꯝꯕꯣ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ 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 ꯅꯆꯦꯁꯨ ꯈꯔ ꯈꯜꯂꯨꯍꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯇꯥꯊꯝꯕꯣ ꯉꯁꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯍꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯣ ꯑꯣꯖꯥ ꯍꯣꯏꯅ ꯈꯪꯉꯣꯏ ꯅꯨꯃꯤꯠ ꯀꯨꯟꯅꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯨꯟꯅꯤꯅꯤ ꯚꯣꯠꯀꯤ ꯁꯨꯝ ꯆꯦꯜꯂꯛꯄꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯅꯥꯟꯐꯦꯠ ꯆꯦꯜꯂꯝꯃꯦ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯆꯦꯜꯂꯛꯄꯁꯦ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯁꯨꯔꯦ ꯍꯥꯏꯖꯒꯦ ꯇꯥꯊꯝꯕꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤ ꯅꯪꯕꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯨꯃꯤꯠ ꯀꯨꯟꯅꯤꯁꯤ ꯁꯨꯔꯦ ꯍꯥꯏ ꯅꯨꯄꯥꯁꯨ ꯊꯣꯛ ꯍꯥꯏ ꯀꯔꯤꯅꯣ ꯃꯌꯦꯛꯇꯨ ꯁꯦꯡꯉꯨ ꯍꯥꯏꯃꯤ ꯏꯀꯥꯏꯔꯒꯨꯝꯁꯤꯔꯣ ꯏꯀꯥꯏꯕ ꯀꯩ ꯀꯥꯟꯅꯒꯦ ꯑꯣꯖꯥ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯚꯣꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯣꯝꯅꯔꯗꯤ ꯚꯣꯠ ꯌꯥꯝ ꯃꯥꯡꯉꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯚꯣꯠ ꯄꯨꯟꯅ ꯈꯣꯝꯃꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥꯗ ꯈꯣꯏꯔꯝꯖꯕ ꯇꯥꯔꯦ ꯌꯥꯔꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯅꯣꯏꯒꯤꯁꯦ ꯄꯨꯟꯁꯤ ꯂꯩꯕꯨꯜ ꯁꯦꯝꯃꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯈꯤꯇꯪꯗꯤ ꯆꯐꯥꯠꯇꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯚꯣꯠꯁꯦ ꯂꯣꯏꯔꯒ ꯈꯣꯝ ꯌꯥꯕ꯭ꯔꯣ ꯃꯅꯤꯡ ꯃꯃꯥꯡ ꯍꯦꯛꯇ ꯀꯛꯄ ꯅꯪꯅ ꯉꯥꯡꯉꯕꯁꯤ ꯚꯣꯠ ꯈꯣꯝꯅꯕ ꯊꯋꯥꯏ ꯌꯥꯎꯈꯠꯂꯒ ꯑꯔꯦꯝꯕꯗ ꯁ꯭ꯄꯤꯀꯔ ꯑꯣꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯕꯨ ꯐꯔꯦꯅꯦ ꯅꯣꯏꯁꯤꯕꯨ ꯅꯪꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯊꯩꯐꯝ ꯍꯥꯏꯗꯣꯛꯐꯝꯒꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯗꯣꯔꯤꯅꯣ ꯀꯅꯥꯗ ꯍꯥꯏꯗꯣꯛꯀꯗꯣꯏꯅೋ ꯃꯤ ꯑꯩꯈꯣꯏꯗꯤ ꯑꯩ ꯚꯣꯠ ꯌꯥꯝ ꯀꯨꯏ ꯆꯦꯟꯈꯤꯕꯅꯤꯅ ꯑꯩꯗꯤ ꯀꯥ ꯂꯩꯇ꯭ꯔꯦ ꯃꯣꯏꯗ ꯀꯥ ꯌꯥꯝ ꯂꯩ ꯌꯨꯝꯁꯨ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟꯏꯅꯥꯎꯁꯨ 5 ꯁꯨꯕꯅꯤꯅ ꯑꯃꯨꯛ ꯂꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯣ ꯑꯗꯨꯗ ꯍꯥꯏꯗꯣꯛꯄꯁꯦ ꯅꯣꯏꯗ ꯍꯥꯏꯗꯣꯛ ꯇꯥꯔꯦꯅꯦ ꯑꯗꯨꯅꯕꯨ ꯐꯔꯅꯤ ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯐꯔꯦ ꯌꯥꯔꯦ ꯑꯩ ꯍꯥꯏꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦꯀꯣ ꯑꯗꯨꯕꯨꯅꯦ ꯊꯝꯕꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯏꯂꯦꯛꯁꯟꯁꯤ ꯂꯣꯏꯔꯒ ꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯁꯥ ꯏꯂꯦꯛꯁꯟ ꯂꯣꯏꯔꯒ ꯍꯣꯡꯉꯒꯁꯨ ꯀꯩꯅꯥꯗꯤ ꯍꯥꯟꯅ ꯀꯠꯄꯤꯔꯣ ꯀꯩꯅꯥ ꯀꯠꯇꯗꯤ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ 이까이부터 좀 부연이 흔들래. ꯇꯥꯊꯝꯕꯣ 나 담보 거울을 끊으래. ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯗꯣꯏꯕ 시엘라디. 따이 뭐 하루. ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ 그이노래 한덕이 무엇이고 유도가 범정 미싱이 유도하고 아무것도 약이더래 싹사는 게다 하이들레 미싱 것에 싹사는 하고 아무것도 야돼 어떨 수 있게 그럼 떠오래 하니 예고 나나 골피게 람팍 돈피게 하고 아무것도 야돼 그이노 떠오르시고 이분고 레임버기 제시피 브로켄 베야면 신다로 하고 신은 범범 대 레이테다고 그이노래 또두시고 ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛ ꯆꯠꯈꯤꯕ
มาเป่าไปค่อยเช่มีมังจะโยนลำบากเช่นจบมาตั้งกี่วันตะกี้มีเราสิทธิ์ไปขมิ้นได้นะ अरे तो माजू परीक्षा था वो लोरे में मैं लक्ष्य नहीं को ป้าว่าสิยามเนี่ยพ่อบุญนับถือประจานเนี่ยต้นจ่าสินะ पाव फोन बने तीन मामा ये बेसी एग्जाम था सिखाई ना कब तीन पंगी का है ना इबो ले बने हाई बतकी खम नहीं मामा ना को 생물 때마 신가리 렘레이데 내 심의 강구가 ပေါတွင်းဖောင်းနေ내 심의 맞아노 빠진 카이가 신가리가 아직부터 타모기 머리 내내 하이브시 타모기 때문에 하나들이 강리거든 ngasisu makogi mari tat plate mari yedunoni aikoy mati en ngadori ba ใครโดนฮัสซิบ่ ai tamodu chu hana je kre tamodu pot chemi ne ba meyo samada lupa li sing tra pi ki ba chu le shim gi lai ba ko nan gi le cha da pian chaduna meyo samri yang khedi laktuna le shim gi mayumda lupa li sing tra ga loina na le shim gi election fund hapchilam de hairi oh लोरे पैसा तो ये वाही नहीं है कब को आयुषु मामा की ताम ददी माई चौक थम्बों ना फजा फजन इबीद ने याम जो फजा फजन गांगला मनी को ओ हाई ले रे थांग हाई ले टाइप तो हेक टाइप तो कोई बुआ करी आई की बहुत से भी ना शुभ तकी भी या कहीं खतंग गाय रे बा ตัวกิษณุมีรวยอะตัวกิษณุไอ้ค่อยกินเนี่ยอีบุงว่าเล่นบ้านอะไรนะกันรวยดิไอ้ตัวอีบุงว่าหน่วยตามว่าเสียโบลำแต่ที่การวิวกว่า 이거 올리엠바 나한테 매미 얘가 야머지 보롱들이 가능해다고 이메일이 가이도 아무 데나 오니 해다고 까나 그 볼링 넘버 22기야 아이 미키야 라키네 따라라 아유 쌍호들아 두디야 마 바로 좀 내려는 먹게 아이 मी लाख हो रे है मी लाख हो रे अदुदी आइने लाइव सिंगर सिग वारी ताई फजन सारु हिए नतै मगन नंगा बोट का नब लालों सिलम को pani tamo हाय हाय カリサシゲカリセムザロゲなったらがさごいさしろ itai magi acting amadi yauri い thamoi she kaino mek ta tawan ba เฮ้มีตานินเห็นนังบ่ as kaino tamona aiga watandra di bodkani khangdana thaduklam sibo kaim ta khanna roidro ยาเย่ขันน่ะก็รู้ได้ไกโน tema ไกโน aina thadariba sel mayam si bodkarabasu kadrabasu itai mada loina tanaduni ko กิซาเรดา kibino tema bodkara na plan miyoy om lushin labani กันนะกันนะ tema ahmada soy khaba profession non po ani subuda jinkai ahun subuda candidate dr lashima น่ามันคิดดูชัวเจียนจะทำใครให้ไปได้เนี่ย tema mahak jail da lete ก็เนี่ย bel da lothok ne mahak na hingru leirabadi arun ma thupa punam khanglakani khanbagi damak aina mabu ikuchimana loshin chibane Turel Turban asiba hachang amal leram ne hana khabar yaw khiba misak aduri tema handaki ai ishamak na pangthok ai kanano haibase itai mun khangkhiroi tema shingare gi napal tudekna ikut janna ba shoidro honagane shingare gi napal gi lana ba kamja wahina thamoi bo mathum marami hone ai khamu jan waini tema hatkare 싱가레기 나빨리 하루밤 머리가 밀치고 알려 뚫는 데만 빨아시다 삼롤 เรียนบ้ายาเย่รวยนักขนาดกันบันนี้อินนาตับนั่นเนี่ยปังทุกข์กันบันนี้สิไอ้มุงเดเนี่ยเอ็งบางกีฬาสักมาตั้งเท่าสิลาโอบะสาวโนบะสิลาโอสิ Lotus. I couldn't move from the lag of say.
미션 어머기네 하이버시 낭 헤헤 가오부금 떠오래 ꯑꯩꯁꯨ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯏꯃꯥꯅ ꯗꯦꯜꯂꯤ ꯅꯤꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯏꯄꯥꯅ ꯃꯩꯇꯩ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦ ꯐ꯭ꯔꯥꯟꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯈꯤꯕꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯣꯟ ꯉꯥꯡꯅꯈꯤꯕꯗꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯣꯟ ꯐꯖꯅ ꯉꯥꯡꯕ ꯉꯝꯍꯧꯔꯤꯁꯦ ꯃꯗꯨꯗꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯈꯤꯕꯗꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯗꯕꯅꯤꯅ ꯐꯕ ꯖꯥꯠꯅꯤ ꯀꯔꯤꯒꯤ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯌꯦꯁ ꯃꯥꯅꯤ ꯑꯥꯏ ꯂꯚ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯄꯣ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇ ꯃꯅꯤꯡ ꯇꯝꯍꯟꯕꯤꯔꯣ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯁꯦ ꯁꯥꯔ ꯂꯩꯁꯦꯝꯕꯒꯤ ꯍꯥꯎꯁ ꯀꯦꯝꯄꯦꯟꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯆꯠꯈꯤꯗꯨꯅ ꯏꯁꯤꯛ ꯁꯤꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯍꯣꯝꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯉꯁꯤꯁꯦ ꯁꯥꯔ ꯂꯩꯁꯦꯝꯕꯒꯤ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯆꯠꯄꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀ ꯆꯠꯃꯤꯟꯅꯔꯕꯁꯨ ꯁꯥꯔ ꯂꯩꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯁꯦꯀꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯑꯁꯤꯛꯄꯗ ꯐꯪꯖꯒꯗꯧꯔꯤꯕ ꯇꯥꯟꯖꯥꯁꯦ ꯊꯨꯒꯥꯏꯕꯤꯗꯕ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯅ ꯂꯥꯛꯄꯁꯤ ꯅꯪꯒꯤ ꯑꯆꯤꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯊꯨꯒꯥꯏꯔꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯩꯃꯥ ꯃꯥ ꯂꯥꯛꯑꯦ ꯀꯪꯐꯥꯟ ꯅꯪ ꯆꯠꯂꯣ ꯄ꯭ꯂꯤꯖ 1 minute ꯅꯪ ꯆꯠꯂꯣ ꯀꯪꯐꯥꯟ 1 minute ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯃꯁꯛ ꯈꯪꯅ ꯆꯠꯅꯁꯤ ꯕꯤ ꯑꯦꯂꯔꯠ ꯑꯣꯀꯦ 로터스 마이테이 비전 셰프시 온토나 뻑자그래 ꯀꯩꯅꯣ ꯑꯩꯁꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯀꯩꯅꯣ 마이테이 나티 하버나디 이양모 파지 해제버니 ꯐꯤꯖꯣꯜ ꯆꯦꯟꯖ ꯇꯧꯖꯔꯕꯁꯨ ꯗ꯭ꯌꯨꯇꯤꯗꯤ ꯆꯦꯟꯖ ꯇꯧꯖꯗꯦ ꯑꯗꯣꯝꯕ ꯁꯦꯟꯅꯖꯕ ꯂꯦꯞꯆꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯍꯥꯟꯅ ꯀꯟꯕꯤꯕꯅꯤꯗꯅ ꯁꯣꯝꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯁꯣꯝꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯁꯣꯔꯤꯁꯥ ꯃꯔꯨꯞ ꯅꯣꯡꯄꯣꯛ ꯅꯪꯁꯨ ꯂꯤꯟꯅꯒ ꯆꯤꯛꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯔꯨꯞ ꯂꯤꯟꯒꯤ ꯍꯨꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯍꯤꯗꯥꯛ ꯊꯥꯔꯒ ꯀꯣꯟꯕ ꯉꯝꯃꯤ ꯅꯨꯡꯁꯤꯕꯒꯤ ꯍꯨꯗꯤ ꯃꯩꯆꯥꯛ ꯐꯔ ꯊꯥꯔꯒ ꯍꯦꯟꯅ ꯀꯣꯟꯕ ꯉꯝꯗꯦꯅꯦ ꯃꯔꯨꯞ ꯃꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯈꯔꯥꯏꯗ ꯍꯥꯞꯇꯨꯅ ꯄꯤꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯠꯅꯒꯅꯤ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯂꯥꯏꯔꯤꯛ ꯈꯥꯎ ꯌꯥꯜꯂꯒ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠꯅꯤ ꯇꯅꯧꯔꯤꯉꯩꯗꯒꯤ ꯆꯤꯡꯂꯦꯝꯂꯕꯤ ꯁꯤꯡꯒꯥꯔꯦ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠ ꯒꯨꯂꯥꯄꯤ ꯃꯆꯨꯒꯤ ꯏꯅꯐꯤ ꯏꯟ ꯂꯥꯏꯕꯛꯇ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯏꯀꯥꯏ ꯊꯤꯕꯤ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯠꯂꯒ ꯇꯅꯧꯔꯤꯕꯤ ꯈꯨꯠꯁꯥꯗꯨꯅ ꯑꯉꯥꯡꯕ ꯊꯝꯕꯥꯜ ꯆꯥꯝꯃꯒ ꯅꯤꯄꯥꯜ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯗꯣ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯐꯨꯛꯇꯣꯛꯂꯒ ꯄꯤꯔꯛꯄꯗꯧꯅ ꯑꯩꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛ ꯐꯨꯒꯥꯏꯅ ꯁꯥꯒꯠꯂꯛꯂꯤꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯂꯩꯍꯤ ꯃꯍꯥꯎ ꯇꯪꯅꯔꯅꯨ ꯍꯥꯏꯕ꯭ꯔꯅꯤ ꯃꯔꯨꯞ ꯃꯥꯏꯊꯤꯔꯦ ꯈꯪꯂꯕꯗꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯃꯔꯨꯞ ꯃꯄꯥꯅ ꯚꯣꯠ ꯂꯦꯞꯄꯗꯣ ꯁꯦꯟ ꯄꯨꯊꯕ ꯁꯦꯟꯗꯣꯟ ꯀꯣꯛꯅꯕ ꯂꯥꯟꯐꯝꯗ ꯑꯩ ꯃꯥꯏꯊꯤꯈꯤꯕ ꯅꯠꯇ꯭ꯔ ꯃꯔꯨꯞ ꯑꯩ ꯈꯪꯉꯤ ꯃꯔꯨꯞ ꯃꯗꯨꯅꯅꯤ ꯑꯐꯕ ꯃꯤꯌꯥꯝꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕ ꯉꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯍꯣꯠꯅꯔꯤꯕꯁꯤ ꯃꯔꯨꯞ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯑꯣꯐꯤꯁꯥꯔꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯅꯠꯇ꯭ꯔ ꯃꯔꯨꯞ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯄꯤ ꯑꯩꯒꯤ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯈꯤꯕ ꯀꯌꯥꯗ ꯀꯞꯈꯤꯕ
ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯕꯤꯈꯤ ꯃꯔꯨꯞ 이슬리노블 남자 살았던 기분은 들어마로 어이 호나가니 아이게 분시실을 막가디 살게 좀 말라가서 타와요 호나가니 마로 그 이니 카나라라 그 이니 카나곰시 마릅디 카나봐야 돼 싱가라 있어 아이게 마로 아이는 과이되게 능시잡이 마로 아두고 마로 난 아이게 아무튼 하이라바 능시잡아 마로 가이나마 카나바기 와도 아이몬도 할까는 마로 능기 피만 치드나 능기 자룩다 카이 코이니 뿌나 짜미나드나 바보는 능기도 먹다 레비라 빨라리 코이니 뿌나 빠미나드라 아이가 시기 비바 마시오로 키바나트라 마로 아이디 남자 마짜니 아이기니 해바디 치드나 뜨까나 술레이트레 어두 뭔가 시디 아이기 이세시 호자기 마빨르게 바보기 마호 치드나 오자 마짜 마디 오이바 팡절에 마로 야레 마로 와리 레포 능시바야만 기분을 터모이야세 pokarakit awin maro maro nang tana ibu pang thagat thagat ya bro ai sinang mu thagat ke nang leiram draba ai lenga kasigi officer mo eramoi singare gi lesak leinam khangam loi maro ngasi dagi di ai nang na haibe lage aphaba lenga amagi damak ai ipagi vote yaurage maro ipagi vote yaurage 아이 베레 마로 아이 시디 함는 말이 마로 능내 시가다 뭐 팜 빠먹는 시가다 뭐 팜다 아이 하나 타와이 타게고 마로 나티 마로 무시디 이제 숭은 날라드나 아이 거기 작동이 아이 거기 뿌나 잠나 시가 마로 잠나 시 마로 사키다 봐 그래 아이 거기 뿌나 아이 마로 Kayo ba daw na kuya ni na tawag ni Lucibo? Ay, kilay bang Cebu kanino? Kanakanalay ba niya? Ay, kaya paano gitawaya magtatandiyo? Maru nang kay dora maru nang kay dora 아이 계속도 nang kesukdi nang kesukdi 아이 거기 나 봇! 저희들은 까그리 마로 바바 아이가 여기 바로 Hello? Black Ridro. somda salong maloi jari. Boy. Pau nung abiam tai ko. Asongi committee gi secretary talamale ne. Masana pa do srimadi phagada bani. Akhirom dana khara pharodong natro. Karino sokongom ni budu bo. Ha. Kayawra ge ba. Yare thamme. May ko. Kenapa leh? Kenapa lagi? Kau itu lagi lembah. Namai namai kau itu imam maksud itu bu. Kau itu lagi. Ha? Kau itu lagi apa? Tema. Ay numai pam kanti. Vote kana nama tahu berapa bu? Vote karo itu berapa nama tahu? Numai tu. Candidate Dr. Leshemagi house ke bencat pun namai. Miyang gulun na house ke bencat lingai. Mayumda acik patanjada singkai amadi professor nompuna watan naringe acik patanjada aina makoi attack tokibane marai bo phabadagi singkai ni hingawraga professor nompuna using boikre professor nompo sikibagi menung sida kendra sigi mipum khudima leshemagi michangna loine lekre singkai halaga singaragi napal thudeke khalamududi ngamgadaba mandre aikoi manglan kare han lobo yare karigumba
캔디데이트 라이시엠은 마이 빠키바 따라바데 도크리바 토도 오시기 마땅나 티글락드나 아이코이 아와팜도 쇼이다 따가네 아두디 아이고 이제 까이 또 따 이런 맛이다 분막 강리바데 넌 각들이 낭고 마팜 맛이다 담바 아이 밤데 마라마드나 아이 머니푸르 타독라게 하나 칼레 아이게 또 인으로 짜가라 나트라가 이따이 먹이 분치 로션이라고 하이 렘바 카이노 나 하이두보 낭나 하이버 코디막 아이 로이야예 아이야예 렘바 아이야예 기그노 난기 담어해 아이 레암바 아이나 강니 마팜 못해 옥더브 이 마팜 났대 강마 아이엄 난 그래 아이 내가 빼요 와마 카타가로 이 샹각 독자는 빠이저림 농마이세 미하르 굴라이 따는 거로 잘 고잖아 내 쿠퍼도 오이락가다와 아고이버기 땀 뒤라버 삭다부 예행두나 따도 내려보기 까리 까라벌레리 까이타락 보기 파자버 삭담나 까리나 마하네 아이 힝무드 까라다마 파기 비해봐 Pagi beba, ipa hining dre, kana, no boy do ipa de biwa ipa hining dre. Bakay ba na talaba? Ipahi jagi pun sise. Pun na tawag kami na krasira papo. Pagi beba. Mut krabanu pa magilukha ko yuraban na jagi pun si. Lamlan ba ka na magapunsi kong loy sim na roy lip chakre. Na jagi lim huri ba pun siya si. Apog pa ipagit awal pang durahing jaragi hay do na. Natsalak jara ba di papo. Pagi beba, segari, ipalale, 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 ipalale. Patra baba koi abot palang ne turu ba ipana. Isa leri hayo baba kauru ne pagi beba. Inkini, shagi na bakta, pa inkini. Shagi na bakta, ipa inkini. Inkini, shagi na bakta inkini ko. Babong na ibu school na timbi ba da? Ichani officer o hen gani haiki ba do? Natsaga sisu kau jadi ye babu.
MPSꯒꯤ ꯄꯔꯤꯈ꯭ꯌꯥ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯆꯥꯒꯤ ꯐꯣꯇꯣ ꯌꯦꯡꯕꯤꯌꯣ ꯄꯥꯕꯣ Bagi sigare leibak simba tungna kanglaba isagi nungarba pawi pana hoji ko kanglaba ko isana nakonga tungna lalaba kangna di pana kanglaba ko iktara bagi punsi ano mapangalaba sabongle ayo isak pama karino padayo saya pama karino Pabong, nachana nga si pangjariba mingchat ase. Singkay bo marup oiba pangjaro bagine. Senjaw pa iba singi makutta amo ka natada na ba? Bole patok piro pabo. Bagi sigare supaya siapa aja taba iyai sing patiktan aja taba lusing basaning ba ipa boleh betul lagi ngasi ay mo numitagi singkay ipapalay si bagi bisang oy lagi ko ipagi bima मीसे सीग्रदि अमता हलक्को लेगिद्रे इपासिगी हलक्ते इपासिगी इमासिगी हलक्ते इसे नुपासिगी हलक्ते हलावे जे खमदो आई सुकी सिनिंगदे को सिनिंगदे बगी सांगजे युम पालगा ओहे हेलिको उजिको थाबलेजिबो मा लेरि फिबम जेदा आई मु सीग्रोने मान अतोप नुपागा फोन आई ओइबो 아이쇼 다탐보 탑레 영웅이 니네 일레디 하자네 일로 난 시기베야로 하리스비고 다탐보 시다 너무 호너링 해주다 탑레 눅시게다 권남지 능 수마이나 마마하고 이렇게 니가 와칸지 수간 칼루담니 너기 사이드는 야도 Ada bau sih, mama pau itu orang ni kan aku nak mangam gambang pada kerja, kedua ini koi. Meskipun nama saya mai dan masih alam leram bini ko nang cek. 다탐보 뭐이기 와도 아니라 수나 하이라카노 아이 거이도 얌나 상관래 낭나 이거 가직 땅안 나 로비람 라바데 아이게 파노 파도 시람 모이다 바네 이세기 넘보 이세부 가리요 시게네 Adi, kadoi kapkono. Koi di mama pau ini minne. Angang yang kanji, angang kapamani ya. 하 아빠라 어디디 Kapunu. Nang wakanyam tasi ko. Ako ina panawaraso isawa halmay adre ko diti. Ano na diti? Nang wakanyam takat apne. Ako ini sar lesya mesti kaya wakantay. Mudi leader ni nako pop tab ni wakansi. Nahan ma bot ka bagi harau dana. Mimi anji mai putang tangkat ni dana. Ayo tangkat ngali tapi nang adum tangkat ni dana. Tangkat lagi nor urur. Mati harau rum dini he. Engon mami sukari yang lere mini. 그러긴 어디디 Mana mami khani yang itu. Sumam baywani ni. 가만히 좀 미노 Nang doktor na lenghan bayade hai tu di. Adu ni mati leader ni na mami tu hutra urai ni na. Ojekti nang kaim tu warno. Yung nopa harpa misak tu jo. Hana na pare. Ha harau ramani ojekti siendan loi lai ramani. Tungom putih ko yargadi. Lagi soi bumi harpa je. Pasi tai ga hami ko pasi ka to giduri puni. Nang kaim tu akan kalun. Ojekti. Menteri waramina eju piaro wera. 아도 Ayo si tabak kau hai raka kan hai. 무시보 비슷 로이드로
ꯑꯩꯗꯤ ꯉꯁꯥꯏ ꯆꯠꯂꯒꯦꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗ꯭ꯔꯕꯅꯦ ꯑꯗ ꯁꯥꯔꯅ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯥ ꯑꯃꯨꯛ ꯂꯥꯛꯈꯤꯅꯦ ꯀꯅꯥꯅꯣ ꯁꯥꯔꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯁꯥꯔ ꯀꯥꯔꯕꯅꯤ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯀꯥꯎꯏ ꯃꯥ. ꯃꯟꯇ꯭ꯔꯤꯅꯤ ꯃꯥ ꯑꯣꯏꯔꯤꯁꯦ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯔꯤꯕ ꯍꯩꯃꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒ ꯂꯥꯛꯄꯗꯨꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯗꯨ ꯀꯔꯤ ꯃꯔꯝ ꯂꯩꯒꯦꯕ ꯃꯔꯝ ꯍꯥꯏꯕꯨ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯐꯤꯕꯝꯁꯤ ꯌꯦꯡꯁꯤꯟꯅꯤ ꯑꯗꯒꯤꯗꯤ ꯅꯨꯄꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯃꯤꯠꯇ ꯊꯦꯠꯄ ꯐꯣꯇꯣ ꯃꯌꯥꯝꯅ ꯂꯩ ꯀꯠꯅꯕꯗꯣ ꯑꯗꯨ ꯄꯨꯔꯅꯤ ꯃꯥꯅ ꯑꯗꯨꯒ ꯃꯥꯏ ꯑꯣꯐꯤꯁꯇ ꯊꯦꯠꯀꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤ ꯋꯥꯔꯤꯗꯤ ꯇꯥꯕꯗ ꯁꯥꯏ ꯃꯥꯅꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡꯁꯦ ꯐꯣꯇꯣꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩ ꯀꯠꯂꯒ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯌꯦꯡꯁꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯜꯂꯣꯅꯤ ꯍꯥꯏꯅꯦ ꯃꯥꯅ ꯈꯪꯉꯤꯅꯦ ꯀꯥꯂꯦꯟꯒꯤ ꯇ꯭ꯔꯤꯇꯤꯌꯥ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯩꯒꯤ ꯏꯄ꯭ꯋꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯦ ꯏꯆꯦꯒꯤ ꯅꯣꯛꯄ ꯑꯉꯥꯡ ꯑꯃꯨꯛ ꯋꯥꯍꯜꯂꯦ ꯅꯪꯅ ꯇꯣ ꯑꯉꯥꯡꯁꯦ ꯃꯃꯤꯡ ꯊꯣꯜꯂꯕꯅꯤꯀꯣ ꯀꯔꯤ야 ꯁꯥꯔꯅ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯅꯧꯄꯥꯅ ꯍꯜꯂꯛꯄ ꯑꯉꯥꯡ ꯁꯣꯏ ꯑꯣꯏꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯃꯤꯡ ꯊꯣꯟꯒꯦꯅ ꯃꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯊꯣꯟꯅꯤ ꯍꯩꯃꯥ ꯂꯥꯛꯑꯦ ꯁꯥ ꯂꯥꯛꯑꯦ ꯁꯥ ꯂꯥꯛꯑꯦ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ Boleh. Ambo, ꯂꯥ ay mantri orene. ꯑꯣꯏꯔꯦ Ay mantri ore. ꯑꯣꯏꯔꯦ ꯈꯪꯉꯦ Lenga kita bawa horasi. Asumba lenga kita bawa horasi. ꯍꯧꯔꯁꯦ ꯑꯣꯖꯥ ꯍꯧꯔꯁꯦ Ay isabiyo. Kadai, ay isabiyo. Kadai no, ay isabiyo. Asumba thaba horage. ꯅꯪ ꯋꯥꯈꯜ ꯇꯥꯔꯕ ꯀꯩꯗꯧꯕꯒꯤ ꯁꯤ ꯌꯧꯔꯀꯥꯟꯁꯤꯗ ꯃꯥꯅ ꯐꯣꯂꯥꯡꯗ ꯊꯦꯜꯂ ꯂꯩꯗꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯍꯜꯂꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯥꯗꯨ ꯄꯨꯊꯣꯔꯣ ꯐꯣꯇꯣ ꯄꯨꯊꯣꯔꯣ ꯄꯤꯈ꯭ꯔꯣ ꯆꯠꯂꯣ Ambo, ꯑꯣꯖꯥ danau. ꯂꯩꯁꯜꯂꯣ Danau singkai ngauri ne. Magi marum mungpu kai na bari danau singkai ngauri. Ay buon kabi harau pam kang dre ne. ꯅꯨꯡꯉꯥꯏꯇꯦ ꯕꯣꯔ ꯀꯥꯕ ꯅꯨꯡꯉꯥꯏꯇꯦ Adu, nungpo makoy na yalam ba asu miglig lam madu di ay pangthoke hay na kalle. ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯞꯄ ꯇꯣꯛꯀꯨꯝꯁꯤꯀꯣ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯀꯞꯄ ꯇꯣꯛꯈꯤꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯀꯥꯔꯛꯄ ꯃꯟꯇ꯭ꯔꯤꯗꯤ ꯀꯞꯄ ꯑꯝꯇ ꯇꯣꯛꯀꯨꯝꯁꯤꯀꯣ ꯃꯇꯝ ꯁꯥꯡꯅ ꯂꯩꯉꯥꯛꯀꯤ ꯏꯋꯥꯏ ꯏꯅꯤꯟ ꯐꯪꯗꯗꯅ ꯆꯟꯅꯩꯅꯗꯅ ꯉꯥꯎꯗꯅ ꯉꯁꯤꯗꯤ ꯂꯩꯀꯪ ꯂꯥꯎꯏꯔꯕ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯈꯟ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯁꯥꯠꯄ ꯂꯩꯄꯥꯛ ꯑꯅꯧꯕ ꯂꯩꯀꯥꯛꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ Pagi ay ba tamo? ꯑꯣꯖꯥ Nangi pagi lep karo. Nangi pagi lep karo. Pagi di asum bagi mamini. Nangi pagi na ay kuta silak tu na singna asum magi na bubugum tawi. Pagi lep. ꯑꯣꯖꯥ ꯑꯩꯅ ꯇꯧꯔꯤ ꯐꯥꯒꯤꯁꯦ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯊꯝꯃꯣ ꯑꯣꯏꯅꯥꯝ ꯕꯤꯖꯥꯗꯣꯅ ꯑꯃꯁꯨꯡ ꯕꯤꯔꯕꯟꯅ ꯂꯧꯕ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯡ ꯏꯌꯣꯅ ꯑꯩꯅ ꯏꯕꯗꯣ ꯃꯗꯨꯗꯨ ꯏꯔꯨꯕꯗꯒꯤ ꯐꯥꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯉꯥꯛꯇ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯥ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯖꯔꯛꯄꯁꯦ ꯆꯍꯤ ꯌꯥꯝꯃꯕꯅꯦ ꯁꯥꯔꯒꯤ ꯍꯥꯛꯇꯛꯇ ꯉꯝꯕꯩ ꯋꯥꯅꯦ Hayeng lay katpadigi horaga. Pangthol ko thoro masida. Nanau jingkai busu khang bi thoro mama yauri bani. ꯁꯤꯈꯩꯗꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯦ ꯀꯔꯤ ꯃꯥꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯇꯦꯛꯁꯦꯁꯟ ꯀꯃꯤꯁꯅꯔ ꯑꯣꯏꯔꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯜꯂꯛꯑꯣꯏꯅ ꯃꯥ ꯋꯥꯁꯦ ꯑꯩꯉꯣꯟꯗ Madugidamaktani re ne thawai kairi base. Madi kanana khambi kene dute. ꯃꯥꯗꯤ ꯃꯥ ꯈꯥꯝꯅꯕ ꯃꯤꯗꯤ ꯀꯅꯥꯝꯇ ꯈꯥꯝꯕ ꯉꯝꯃꯣꯏ ꯃꯥ ꯈꯥꯝꯒꯗꯕ ꯃꯤꯗꯤ ꯁꯤꯡꯒꯥꯔꯩꯇꯅ ꯈꯥꯝꯕ ꯉꯝꯒꯗꯕꯅꯤ Yes. Ay nangi suggestion logi. Ay nangi suggestion ado soy na logani. ꯂꯩ ꯄꯤꯈ꯭ꯔꯣꯗꯅ ꯑꯣꯖꯥ ꯑꯣꯖꯥꯗ ꯁꯤꯟꯅꯒꯅꯨ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯣꯖꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯣꯖꯥ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏ
ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯃꯤ ꯑꯩꯅꯁꯨ ꯏꯃꯥ ꯁꯛꯇꯨꯅ ꯏꯄꯥꯕꯨ ꯀꯣꯟꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯄꯥ ꯁꯤꯟꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯑꯃꯨꯛꯇ ꯆꯦꯟꯅ ꯀꯣꯟꯁꯤꯟꯖꯍꯧꯒꯦꯀꯣ ꯑꯣꯖꯥ 이세기 농포 오사는 능불러오고 라그래 나 이세 뭐하러 오고 놓고 이세기 붕어 오자기 문학들 레비야 밤새 맨날 맞지 뒤로 너 오자기 문학들 레비고 가블리 낭기 미루기 비랑이고 한 토가 이캉이 아이로 와삭비 아노 야올기 아노 벌랭아 아줌바 농시어 파자발랭아가 뭐 보락 넘어 하나보다 아이 뿜세세 타와이 그 토까네 박이 농포 낭이 말고 가마로 있더라 나대 낭이 말고 가마로 있더라 낭이 말고 지게 그더래 낭 저자 그래니까 나 이거 그래 이거 너 이방은 저지 랭아게 법을 타고 하루를 가블레 뭐 하잉 꽝토 그들고 더러면시다 싱가리비시 하나 비기름 따이 코는 쨌든 마기면도 빠도 안 떨어거든 바기는 뽀올라 바가슬러시 랭아게 타고 하루를 세 랭아게 타고 नुंगाहे मीजे मंत्री वेरदी लोई काउ थोंग नबनिको अदो नु मारी काउ दिने तदा कैथी लमगन लिखलगा थंबौ कैथेन गाय कैथेन कानर को मैं आनर नमा न साना समझ बद थंबौ कैथेन की ममिंग द थोनी तुमई मपारी गाय 나 담보 그이나 나 담보 나가 신능이 너 생무생나 거기 목숨이 따냐 이 신능이 그이나 나 담보 낭시베야로예 낭시베야로예 나 담보 낭시베야로예 싫어해 ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯠꯄꯅ ꯈꯪꯅꯩ ꯅꯪꯗꯤ ꯂꯩꯀꯠꯄ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯀꯠꯂꯔꯣꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯒꯤꯗꯤ ꯀꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯕꯤꯅꯕ ꯄꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯈꯤꯇꯪ ꯅꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯅꯪꯗꯤ ꯄꯤꯕ ꯉꯝꯃꯣꯏ 샤샤 너희 ngasi ꯃꯛꯁꯦ ꯐꯇꯥꯔꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯆꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨ ꯍꯥꯏꯌꯨ ꯑꯩꯒꯤ ꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯖꯒꯦ ꯑꯣꯖꯥ ꯍꯥꯏꯌꯨ ꯅꯈꯣꯏ ꯃꯤꯔꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯆꯥꯅꯕ ꯆꯥꯎꯈꯠꯄꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯔꯝꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯇꯥꯍꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣꯖꯥ 신당들은 미럼다 타박 소리바 이코이나 이럼다 마시나 뭐 간절한 마탐다 아이코이가 싸나바 타박 비너비오네 오자 예시 이런 덤 미쿠나 애식이 마틱 mga lerba 텔레lerba kogi isay sing miramda mipan tangdana kulang kunek sualoy ano bu yaolgi ano bu lengaki iramdam gi sintana na koy bungay dula leram gane 너 코일리 때문에 타박저리 오자 살 kayo isaga pa makarino ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ ꯁꯥꯔ ay napiba ngambol di soy na napigin kayo ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯅꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩ
ꯂꯧꯖꯔꯒꯦ ꯁꯥꯔ 보고 맛이 능 보고 포도시 능 럭저로 아두가 포도시 그다 나타나 포도시 깔리벨라이랑 심의 암싱을 시주 보고 아두가 말랭이 빠르비 빠기는 사이타라모 마리방 마람남부 아노부 코나이 아노부 야올로마 사건나바 하나바다 분시피컴 나볼 까야기 부과리 까야 레라무레랑 싱가시나 아들이 여자 코이니시오 피로울 칼로 신제로 기계 여자 바래 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 빠봉 에이 저처럼 기계 이빠나 아잉 쪽바마 나마부는 싱루나 까이르바 타모이기 와리 까야 아말리르기 빠오코 마두라 하여 랑 짠루키게 하이베기 와히에도로 빠봉 야라로이 이기 샤캄베 야라로이 비셔 필링이 딩 마하게 모기 칼르다 보니 하이키 와 홍가바 레크바 피리엔 아래 보이바 이기 짠 이기 잠깐 하나 캄비니 이기 잠깐 하나 캄비 와기 싱가레 라 이기 자부 카모라 Yaral patana kumire iyai thakina thamba pamil usadana khungun melai laikang lada bukaramba lairangno laikang lada bukaramba lairangno 와기 싱가레 아이기 샤우살은 기바 나트라가 엉칼은 바이브시 낭긴 나쿠트 시나라바니 가리금바 잣기바 따라바쇼 나코이 아니막 옛가 어이가 파미나더나 라닝 타우 라면 누콜 미노 아두가 나마기 포도다 줄거라고 쇼타라바 깡콩 짜이라바 루싱 비나바라 이तना 강아왕으로 코나에 무부 생각 바이브세 마땀 상 서이나이든 락라베 이몽 아무부 마뿡 파나 생각 바 아도니 Jingkai Kizola Babong na ingonda Ngasita sinabibani Babong na ibo asung na nung sibiram gani haiba ay tazarude Babong ginung sibina sengdok pidana Ngungot labalay komdagi Tambahal layrang olhan biri ay bu 망드나 딸레름바 맘바농 마꿈마타 파나 오이드나수 아묵다 따라 크리드라바다 코강나라바 말렘세 우풀 하우르바 레깡라 오이락레 레깡라다부 레랑 탐바 마시디 에이 아빠암바 마탈레이트레 에이 인시기 юм팔라로 하이나 렙크레 Piriptudik chap manay Adubo Kananan susok pangamdra ba Tawaya masong tamoy di Nanggi uiri dana Se Shimog dalaw simbiyo 까리노 Ay na MCS panglabadi Nangwanda pigi kan kiba kudol pot ni Pine 까리피 Luhong bunumit na Mga ni Chako bapaw ba Nupan na siyat pag kuday hanggang mapa Nupi na siyat pag kwanggi pane Anido ni Nga sinaupuda pun nalay bada Nang ay pun nalay minarabane 와로비농 피에도 일라우제로이 아동그 우부다 잭신나 탐비용 Ay gilamchat na ita ba sazat na dukidamak Haujik suwaraw biri bro 싱가레 더욱더 어도 아싱 만났대 해버시
이게 마땅하여봐 누시라봐 나의 그러봐 이게 마룹 농복되기 관계 독독도 이부 배함 얌나 한고이랑 무게의 칼로보다 로키부 피랬네 피립도디 홍비가노 아드보 아이나 이제바 크레디 따비요 나트라바디 낭나 하이바다기 오이키바 MCS 아이라우로이 징카이 아유 nange pamba kari leri Numit ko din gitsaktsay, tsate. Tabagkay kade, fonto biraw. Ay naso, nang naibut hindi kiba hinga to da hindi kiba pido na kukup laga fonto ra kanya. Una da bahay ba doon na tanguyan ni Marini. Hayo, nang ay gifon, resipta ko ni Tauro. Kubo, okay labi ba ay gipardeda? Nang yaw tabayaro. Ay napizola si Selaga ng mungay ng gani. Hayo singkay. Nang ay gipardeda ako ni Yauroy. Kumo singkay. Nang ay gipardeda ako ni Yauroy. Hayo singkay. ay soy na lakani gani ikut na rồi ka ba sulay mai da chim gani na jo chim gani na pala loi re yang ki thokal phanja ba ni wa kini pa ikini saire paringkaya ya sakani sai sigi ꯍꯧꯖꯤꯛꯇ ꯋꯤꯈ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩꯀꯪ ꯂꯥꯗ ꯊꯧꯕꯥꯜ ꯂꯤꯂꯥ ꯁꯥꯟꯅꯕꯤꯈꯤꯕ ꯁꯅꯥꯂꯩꯕꯥꯛ ꯅꯥꯆꯣꯡ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕ ꯑꯁꯤ 90.0 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯣꯏꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯃꯊꯪ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯑꯦꯄꯤꯁꯣꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Hangdukchari Saki Dental and Aesthetic Clinic Thawal Melagrao near Chauyama Higher Secondary School Hariba clinic asida phangbigadaba khudongchaba singdi ya tara phaba ya sengba ya satpa ya hapa ya gi crown hapa ya ngauthokhanba root canal treatment amadi ya menba asina singba ya ga mari lenaba laina tina kya lahingjari loina maithongi oina Hydra facial methup hapa amadi dimple hapa gi su khudongchaba pizari hariba khudongchaba singasi yengbiba lakpa matamda doctor gi aying man logjaru amadi treatment gi sarsu discount pizari maram asina ngasi malengsin biro Saki Dental and Aesthetic Clinic Thawal Mela Ground near Chauyama Higher Secondary School Lying magi matam ayuk pung tara dagi na nungthil pung taruk phawagi khudongchaba thamjari akopa marol gi dama pau phawbi 8415943847 amukana 8415943847 Saki Dental and Aesthetic Clinic Thawal Mela Ground Mahiroi Singidabak Amadi, Mama Mapa Singidama, Nungairaba Paujer. Get set for spot admission at Hotel Infa, Manipur. Langi Bujungi Tankunipan Amadi, Tankun Mapan. Ayuki Punktara de Ginumida, Waram Pumanga Paugi Manunda, Bangalore's Premier Placement College.
द डायना ग्रुप ऑफ इंस्टीट्यूशन की कॉलेज असगी डायरेक्टर उनब याबगी खुदोंचाब लेजरी 12 पास तौर मतुंगदा अदोमना करी तौगदगी हाइबा खटपम खंगदना लेरिबा अदु ममा मपा ओइबसिंग अमदी महिरोइसिंग खुदोंचाब सिलोगे तोंगा तोंगा ऑफर क्या फिरी लोइनना जॉब ओरिएंटेड कोर्स के ओइना लाइक नर्सिंग फार्मेसी पैरामेडिकल BBA एविएशन डिजिटल मार्केटिंग BCA आर्टिफिशियल इंटेलिजेंस अमदी BCom इंटरनेशनल CA लोइनना तोंगा तोंगा नॉर्थ ईस्ट की छात्र सिंगिदमक ओइरबा कैंटीन हांगनबा मफम लोइनना 100% की जॉब प्लेसमेंट लेरबा महिरोइसिंग की ख्वाइदगी फरबा तंजा असिदा तोंगा तोंगा कोर्सिंग